Diyan wait. Wayang puna bu kurumjari ngasi koigi live chat si ahongnaba tawang sumjari. Han makka da koigi niki Olympic da silver medal lobi rakraba saikon mirawai chanu congratulations hajari amadi koigi lemhoriba contingent sing with players sing koida su best wishes pijari my partner han bia poisonu ado ngasi si yamna matam sang lo roi maybe like 2-3 minutes ai topic am haktang share tau de gen thobani masi kamai tau ge ga daksi email adagi message whatsapp call adagi phone call si khat toina daksi khalai masi fraud kamai le na bai ta fraud si karamba yoi da fraud tau ye ga only like haiba educated oreba yoi khakta da fraud tau ba dum ba case makhalam ni dona masi koi educate oreba message ngatang le pathok se ko mayam wa wi roi nauren bimo chandra adu kamai to gerga koi gi educated oreba employee oreba jut sing ji da yam ba fraud case si oidana yamna paisa mayam mang ba mayam yam ra aduna paisa ji mang ra ka oin call tok bai tare mo intoration ai brother natraga hinau bo har su yam bo har su tang bo har su smai to na keram to re adu paisa lo re to re why is dum ta ro ga kari yoram ge har ga di moi si foreign chat bagi foreign da thabak to bagi hai ba company fraud to kang musin har si foreign da thabak pi ni okay work permit pi ni visa pi ni degi lai pham pi ni lagna ba flight ticket pi ni degi hai bri ching basing si hajil laga moi se job offer kai kai si pisil laga job offer si tai pi ma ta ba whatsapp ta job offer lai na tai ta ba moi ya ba na hai ba si the email la ko si email la ko si au email la I think si proper company di email id lagi na ta ba aduna adumai tawduna offer letter si pisil le adagi offer letter pi then fine that is fine offer letter bau pi bau di moi si ba bai salom da offer letter du gi matung ta ko moi hai si thabak tu taw matam da any country xyz country Canada wa be ama any country wa be ada hai ba country sing ji thabak taw matam da na insurance sama darkar roi for health safety and all so adu gi damak ta na insurance ama lai ga da insurance premium ama lai ga da insurance premium je lai na ba gi damak ta na hak na lupa lising yang kai umpu thi ga da bani hai da na han ba gi paisa lo thong na ba gi kan si trick se lising yang kai umpu ji ha lo thok ba adu lo thok ma tum da adu gi lo thok re lo paisa lising yang kai umpu si somehow lai jidra ga su arrange to ga paisa ji pi re paisa ji pi ma tum da katam khale ra ga okay nangi work permit yare visa su yare aduna haiba documents ji thara ni sini dai oh my god I na haiba candidate sing si excited or how da na ko haiba sing si kan mo tani educated na ko ni thabak to ba masa si educated or ba masa si corporate sector da thabak to ba mi sing ko haise adu sing do harau excited ro handa na sai ki foreign chen ba gi eagerness adigi kan do na admai to na ready mathang nom hare okay visa tharak dore work permit tharak dore masi thara ni courier thara ni sin ready oh my god I harau da na ta chong le rồi khale ra mo ai oh masi tharak na bagi da mokta paisa kha darkar oi sin adi hai ba document sin tharak na ba paisa kha darkar oi da paisa kha thar o sin ready de som su yare thabak chat tore yare ha bi harau man na de kai no kaya no paisa kaya no ha ga hang ro kan di la mo ni sin kuntra mu tharak ka da ni ha le ba document sin si ha na la kuntra la mo sin kuntra ni pu sin mu mo da thagi lo bai ta aduna adai khara mu le ra ga khara mu le okay ha le ba document sin ni mi ta ni manung yaw ra ni du taw ni ngai de ha le mi sin ni manga ni ngai tara ni ngai kun ni ngai kuntra ni ngai document sin gi yaw tre adai kai gi do adu no da na ai na taw ra ga
call the okay there's some problem kind of like that aduna madugi namukta fees ticket of khalai and adugi fees in about pesa tharwa namu somewhere it has been stuck I have document stuck down there aduna document chi nang retrieve to ga ga pesa khara mu ticket of nya aduna adu som lo so smai tawdana adum tawda fraud chi tawdana pesa sing chi lo tho ga la ni hum mari lo tho khara matungda amuksu atopa ngeng kamu mo thorok pai tare now ma realize tawre hariba pesa sing chi somehow fraud ki enda related ba kan ke samal changre pesa chi phangroi bi kan padagi atopa team mo thorok pai tare team sina mu kare hari okay nangi pesa mangai sing do nang madu oi du mandre adang kari bomba madu gi pesa du hando haninga ba lotu ning ba taraga di akoi nangi damuk the chendi ge we have a consultancy company to handle all this kind of scenarios duna nang akoi mating pang ga di pesa khara fees khara thik ga mi sing that's coming around 60-70,000 som da pesa mang lai re lai ngai tanja sina mu athom ba kang mu geng kang mu la ga hai sina okay nangi pesa du retrieve tong na ba koi lising ya ke mu mu ga pi roi ko da aduga hai ba pesa du thong na ba sin ge smai taw dana mang ba pesa mang ma si pesa mang ba case si makhan gi call khara lai ko da ko koi koi chine yo sang de ge email kai ke si dan taw ba gi phone call la ba de phone na te message han la email han la email de ko na phone kai ke number ji share to wari san ba tam na hai ba details sin ji la ba gi hai ge taw ro no patung de pesa pi ro no ado aduga karmai ni handle tawni hai ba gi line sing bu de ko tak pi re ta ga su not only this mang da kang mu jau re ba di moi da han mails la okay you got some offer job offer from this country Canada da US da gi adu da ge da gi la e taw ga ni nang select tawre visa process how si hai dana hare e hai dana hangba kang bu ma lai adu moi da din hai bi khra ba ni se pa dana madu tawru nu madu fraud ni ma pa ma paisa mang na lai khra ba ni adu tawru nu hai dana adu da kalau ba kang bu mu se le re kang bu ma na mo ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯤ ꯊꯥꯖꯗꯕꯗꯒꯤ ꯑꯗꯨꯝ ꯇꯧꯁꯤꯜꯂꯨꯕ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥ ꯄꯤꯁꯤꯜꯂꯨꯕꯗꯒꯤ ꯑꯗꯨꯝ ꯃꯊꯪ ꯃꯥꯡꯗꯅ ꯑꯗꯨꯝ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯆꯥꯟꯅꯅ ꯂꯣꯏꯅꯔꯝꯕ ꯃꯔꯨꯞ ꯃꯄꯥꯡ ꯑꯗꯒꯤ ꯏꯅꯥꯎꯁꯤꯡꯀꯣ ꯃꯣꯏ ꯑꯗꯨꯝ ꯏꯀꯥꯏꯗꯅ ꯃꯣꯏ ꯐꯣꯟ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯀꯣꯟꯇꯦꯛꯇ ꯂꯩꯈꯤꯗ꯭ꯔꯦ ꯃꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯄꯩꯁꯥ ꯃꯥꯡꯕꯒꯤ ꯀꯦꯁꯁꯤ ꯃꯊꯪ ꯊꯦꯡꯅꯕꯗꯒꯤ ꯅꯨꯡꯉꯥꯏꯇꯗꯅ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯂꯥꯏꯚ ꯆꯥꯠ ꯑꯃ ꯇꯧꯒꯦꯅ ꯁꯦꯝꯖꯕꯅꯤ ꯃꯌꯥꯝ ꯌꯥꯝ ꯊꯥꯖꯕꯤꯔꯨꯅꯨ ꯃꯁꯤꯒꯤ ꯊꯕꯛꯁꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯖꯣꯕ ꯄ꯭ꯔꯣꯁꯦꯁ ꯐꯣꯔꯦꯟꯗ ꯂꯥꯛꯄꯒꯤ ꯖꯣꯕ ꯄ꯭ꯔꯣꯁꯦꯁ ꯏꯔꯥꯏ ꯂꯥꯏꯕ ꯄ꯭ꯔꯣꯁꯦꯁ ꯅꯠꯇꯦ proper interview tawni adagi job description job tu karino haibna chingba discussion tawni adagi offer letter sing WhatsApp ta lakya offer letter should come through proper channel ko haiba company ABC or en khalo company do abc.com haiba kan da email da lakra mani offer letter do HR letter kai tawdana adagi offer letter do valid oi boy da haiba si mail nung thadana reply taw matung da moina adu do haiba chingba aikoina hangi ba query sing do mo reply taw ka da proper da adagi tabok tawne bai damak ta visa tanabagi work permit tanabagi damak ta koina pesa piningai oide job offer ji pira gadi koina loi pi ga damni at the same time work permit have a document si email da nataga courier tharak ya ba document ate hariba document si sabak sakka derba country to the yauraba matam da immigration office da piba document amani work permit has once you reach in that destination country, let's say like you are coming to Canada, you reach Canada, then there is an immigration office. Immigration office to nang high document kay ma'am the offer letter do the high document ma'am sing do so to matam da da mo ya pila ka damani see this is your work permit, you are authorized to work here, you are authorized to stay here, you are authorized to roam and whatever conditions sing do mo ko na do pila ka damani work permit or koi courier thakani hai koi na thajadana paisa thabagi thabak tawni sing asi madu topiu in case if you have any doubt madu tumin lebi ganu akhang ba hi basing da tanabiu nainabiu tumin lesin mi ganu ai job offer phange foreign job offer phange dana job offer phange dana harau da tumin lesin biu no maduna problem laktana paisa me ma yam nuai ta ba thodo amada hanak phone lak mani makai mang hebagi phone ni lam do ado yam ngai te ado koin ai ngam ba area da suggestion ni khati na bani karai da Canada contact tawni ha machine ba madu case to India da gini number 2 buri for kan to be number 2 buri Canada gi number ne na ma ko le ado hai ba Canada gi number sing se koin India le ga so koin na Canada gi number 5 ba gi option ya ma le ado na machine number si
foreign number Canada ki number mali and the US ki number mali haraga adum kana tawbiru hajabiru no madu free yamna kanna yam section na verify to bombi ai moki ki website changa da bani moki phone number do verify to da bani email id thaga da bani check to da bani hariba mayam sing check to matam da khakta da hajabiru job offer ai bese aduna job offer si ai lai la pa ya banati proper channel la ka da bani haiba message si magta ni ai na han bada pijari basi Atang da COVID si koi si Canada dai COVID si khadi fare like somehow like masing yaman thare adu khara gari tam hang dore adu hang dong pasi koi tan ki dana yam khna thok poi dri yam tho ga di matang da block ade lam nung koi bagi hano no mo khna koi bagi ni block khari semjer kani adu ko ji pau bi ona di koi yam khna thok pagi anu si leitri masi ni maroi ba message se koina ngasi ki block se da hajening masi ado ngasi yam kuina koi wari si sabagi tanja si tamo ri lai na okay message ga pi otho ke nauram bimo chandra hi tamo hari hi bimo chandra kamdori nungai bi bra sai sing chabi bra kamang tauri adagi irung bam di baby mangang chak charabra hangberi koi chena tawdri se koi sak se chak chadri koi breakfast rồi ayuki pung tara ga mini puma thoi chale hoji aduna koi breakfast toro ngakang mayam wari sa se na toro mani matang da irung bam baby mangang NDD hai NDD si bang si you tau re ma ipad pai sakre ma thak ma sorai sam lakshana chak chara uncle uncle si hai de hai ningdam ne khoi se dum na ne dum le le jaw ni tamo ma dum hai ro dum uncle si khara han lor we ka ning sahi bodi hoi sahi bodi 44 sangre do adu ra so uncle lo di ko ning de dum ning dum tamo dum ya at least tamo dum ka bi ro chak ti charger di okay my mom Denny hi nungai ri bo hai nang be adu dum nungai je di hai ba tai koi anai ek tu bi yaw de covid tum be je tu pa problem này jadi aduna nai yau da bai si mak mangai hojikti nungai brain hang pada nungai na kumbagi pakum pia de se angkita akam inam maga angang aniga uningi hare hoi so ke na kha taw na di male do mai ta lo sala hoi lo raga ai hon ja ke my mom Denny has kaka mo hare masi hoi hoi hi mom hi my mom Denny Haridas hijam sar Canada da kari oina leibili no hai Haridas hijam sahi li khang jadre da ming dam kau jare aru bi roi koi si kanone ai isa si IT professional ni aduga wife na healthcare da thabak ma tauri ko smaina koi hom si da lejari Haridas hijam okay leibili no okay irung bam baby mangang ichi su yahon bi ro hare hoi yahon jar ke dum ha so kai ken tabak ka toi mala si lo sila ma dum si yaw ra ni na tang ri sa sen taw bani aduni mayam section le bi amadi akoi gi covid ki ngasi wa di wan da rai taw ri se koi su wa re de gi manipur le sin na wa re ka fi tham bani na mi si thok pe da thok pe da gi problem si de gi pot si le ye da ga su emergency ke no to ge ga su si yam di wa re do re su COVID si tam thi bani na ma si khoi si da bai si na khwai ni han aroi ba khoi kan wen thamaga tawdra ga di cha to ga khoi ju relative family relative se ki kara dum lei da khara yaw re na si na mo COVID si na mo na du na du na ne khoi su na taw ri taw da ri se hai di cha thok ta na yam ba re se oi kan yaw re khoi gi dear wife yaw re so Hello ma'am, nungai ribo jiksi sogri thongba thangjing mekpa asyam chaninge insang hawba matamni talengi na insang haw chana ramgadaba male jiksi haw baidi achamba dani ko haise local gi phangba haw bu chaninge amna ado sogri de gi so hawre sogri charam di chaba phangarani do thangjing ju pai leitre jiksi 당장 siam chaninge 당장 chada bam kui re 당장 aro home pakato
ꯑꯗꯣ ꯎꯄꯥꯏ ꯂꯩꯇꯦ ꯍꯧꯖꯤꯛ ꯈꯪꯅꯤꯡ ꯀꯪꯍꯜꯂꯣꯗꯤ ꯍꯥꯏꯈ꯭ꯔꯦ ꯌꯨꯝꯗ ꯃꯊꯪ ꯆꯍꯤꯗꯗꯤ ꯆꯥꯕ ꯐꯪꯉꯔꯅꯤ ꯄꯣꯠ ꯊꯥꯔꯛꯄꯗ ꯌꯥꯎꯔꯛꯑꯅꯤ ꯊꯥꯡꯖꯤꯡ ꯀꯪꯍꯟꯕꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯊꯥꯡꯖꯤꯡꯁꯦ ꯍꯥꯟꯅ ꯀꯪꯍꯟꯅꯩꯌꯦꯗꯤ ꯈꯪꯉꯒ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯕꯗꯤ ꯑꯗꯣ ꯍꯥꯏꯈ꯭ꯔꯦ ꯍꯟꯗꯛꯇꯤ ꯐꯥꯏꯅꯦꯜꯂꯤ ꯊꯥꯡꯖꯤꯡ ꯈꯤꯇ ꯀꯪꯍꯟꯕꯤꯔꯣꯅ ꯑꯗꯣ ꯍꯣꯏ ꯅꯨꯡꯉꯥꯏꯔꯦ ꯃꯌꯥꯝꯁꯤ ꯃꯅꯤꯄꯨꯔꯒꯤ ꯄꯥꯎꯁꯤ ꯅꯨꯡꯉꯥꯏꯕꯁꯨ ꯇꯥꯏ ꯅꯨꯡꯉꯥꯏꯇꯕꯁꯨ ꯇꯥꯏ ꯑꯗꯨꯒ ꯍꯟꯗꯛ ꯑꯣꯂꯦꯝꯄꯤꯛꯀꯤ ꯃꯦꯗꯜ ꯂꯧꯔꯛꯈꯤꯕ ꯑꯃꯗꯤ ꯑꯣꯂꯦꯝꯄꯤꯛꯇ ꯁꯔꯨꯛ ꯌꯥꯔꯨꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯍꯥꯏꯖꯒꯦ ꯃꯩꯇꯩ ꯆꯅꯨꯁꯤꯡꯁꯦ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯁꯦ ꯊꯧꯅꯥ ꯌꯥꯝ ꯐꯩ ꯑꯁꯤ ꯇꯥꯛꯑꯦꯀꯣ ꯑꯗꯨꯝ ꯅꯨꯄꯥꯗꯩꯗꯤ ꯅꯨꯄꯥ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯅꯨꯄꯥꯗꯩꯗꯤ ꯅꯨꯄꯤꯁꯤꯡꯁꯤꯅ ꯍꯦꯟꯅ ꯉꯁꯤꯁꯨ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯃꯦꯗꯜ ꯑꯃ ꯂꯧꯈ꯭ꯔꯦ ꯕꯦꯗꯃꯤꯟꯇꯟꯗ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯥꯎꯁꯤꯡꯁꯤ ꯑꯗꯨꯝꯕꯒꯤ ꯇꯥꯔꯒꯗꯤ ꯀꯣꯚꯤꯗꯀꯤꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯃꯨꯛ ꯀꯣꯚꯤꯗꯀꯤꯗꯤ ꯄꯥꯎꯁꯤ ꯅꯨꯡꯉꯥꯏꯇꯕ ꯉꯥꯛꯇ ꯇꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯀꯣꯚꯤꯗꯁꯤ ꯈꯔ ꯐꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯁꯤ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯑꯣꯐꯤꯁꯇ ꯆꯠꯄꯁꯤ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯍꯥꯟꯅ ꯇꯧꯋꯦ ꯁ꯭ꯀ꯭ꯔꯤꯅꯤꯡꯁꯤ ꯀꯩꯅꯣ ꯇꯧꯋꯦ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯀꯣꯏꯁꯟ ꯃꯌꯥꯝꯁꯦ ꯍꯪꯉꯀꯥꯟꯗ ꯇꯦꯝꯄꯔꯦꯆꯔ ꯑꯃꯨꯛ ꯇꯦꯝꯄꯔꯦꯆꯔ ꯑꯣꯜꯂꯦ ꯑꯗꯒꯤ ꯃꯅꯨꯡꯗ ꯆꯪꯉꯀꯥꯟꯗꯅ ꯑꯩꯈꯣꯏꯒꯤ ꯐꯦꯁ ꯁꯤꯜꯒꯨꯝꯕ ꯒꯨꯒꯜꯁ ꯃꯥꯛꯁ ꯅꯨꯡ ꯎꯞꯄꯁꯤ ꯍꯧꯖꯤꯛ ꯇꯦꯝꯄꯔꯦꯆꯔ ꯑꯃ ꯑꯣꯟꯗ꯭ꯔꯦ ꯑꯗꯒꯤ ꯒꯨꯒꯜꯁ ꯅꯠꯇ꯭ꯔꯒ ꯐꯦꯁ ꯁꯤꯜ ꯑꯃ ꯎꯞꯇꯕ ꯌꯥꯁꯤꯜꯂꯛꯑꯦ ꯍꯧꯖꯤꯛ ꯑꯣꯡꯂꯤ ꯃꯥꯛꯁ ꯈꯛꯇꯪ ꯎꯞꯄꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯀꯣꯚꯤꯗꯁꯤ ꯈꯔꯗꯤ ꯐꯔꯦ ꯑꯗꯨꯅ ꯌꯥꯔꯤꯉꯩꯗꯤ ꯆꯦꯛꯁꯤꯟꯕꯤꯕ ꯀꯣꯚꯤꯗꯁꯦ ꯁꯤ ꯍꯥꯏꯖꯒꯦ Okay, makha tana message ang parang irungbam baby mangangi Manipuri yamna ware corona sina problem yam loire yam sumi hachumba wafam ni takpi badu masi ware masi da karam kana phadi no kang variant si jo makhan an lak na kan tawre adagi amana irungbam baby mangangi high check duty hare thank you adagi amok panang da irungbam baby mangangi corona sina paradi chena chaning ba pot थाबीरके ꯑꯩꯗꯤ थाबीरके ꯍꯥꯏꯔꯤꯕ ꯃꯥꯜꯂꯤ ꯃꯥꯏꯁꯦ थाबीरके ꯑꯩꯗꯤ ꯆꯦꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯌꯥꯝꯅꯁꯨ ꯆꯝꯃꯦ ꯍꯥꯏꯔꯤ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯍꯣꯏ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯦ ꯍꯧꯖꯤꯛꯁꯦ ꯐ꯭ꯂꯥꯏꯠ ꯅꯨꯡꯒꯤꯁꯨ ꯈꯔ ꯏꯟꯗꯤꯌꯥꯗꯤ ꯐ꯭ꯂꯥꯏꯠꯁꯦ ꯄꯥꯏꯗ꯭ꯔꯤꯌꯦ ꯍꯧꯖꯤꯛꯁꯦ ꯀꯦꯅꯦꯗꯥꯁꯦ ꯊꯦꯡꯉꯤ ꯑꯗꯨꯅ ꯐ꯭ꯂꯥꯏꯠ ꯅꯨꯡ ꯄꯥꯏꯔꯀꯥꯟꯗ ꯍꯥꯏꯔꯛꯀꯦ ꯃꯊꯪꯗ ꯅꯥꯎꯔꯦꯝ ꯕꯤꯃꯣꯆꯟꯗ꯭ꯔ ꯏꯆꯦ ꯏꯆꯥꯅꯨꯄꯥ ꯑꯍꯜꯗꯣ ꯃꯁꯛꯇꯤ ꯏꯆꯦ ꯌꯥꯝ ꯃꯥꯜꯂꯦ ꯂꯥꯏꯛ ꯃꯥꯗꯔ ꯂꯥꯏꯛ ꯁꯟ ꯊꯦꯡꯛ ꯌꯨ ꯃꯊꯪꯗ ꯏꯔꯨꯡꯕꯝ ꯕꯦꯕꯤ ꯃꯉꯥꯡꯅ ꯍꯥꯏꯕꯤꯔꯛꯏ ꯏꯆꯦꯁꯦ ꯅꯔꯁ ꯑꯣꯏꯕ꯭ꯔꯣ ꯍꯥꯏꯔꯦ ꯍꯣꯏ ꯑꯩꯁꯦ ꯅꯔꯁꯅꯦ ꯑꯁꯦꯡꯕꯗꯤ ꯑꯩ ꯅꯔꯁꯅꯦ ꯑꯗꯣ ꯏꯟꯗꯤꯌꯥꯗ ꯃꯅꯤꯄꯨꯔꯗ ꯑꯩ ꯕꯦꯡꯒ꯭ꯂꯣꯔꯗ ꯀꯣꯜꯀꯇꯥꯗ ꯑꯩ ꯊꯕꯛ ꯇꯧꯖꯔꯝꯃꯦ ꯅꯔꯁꯅꯦ ꯑꯗꯣ ꯑꯁꯤꯗꯗꯤ ꯅꯔꯁ ꯑꯣꯏꯅ ꯂꯥꯛꯑꯒꯁꯨ ꯁꯤꯗꯗꯤ ꯅꯔꯁ ꯑꯣꯏꯅ ꯊꯕꯛꯁꯦ ꯗꯥꯏꯔꯦꯛ ꯇꯧꯕ ꯌꯥꯗꯦ ꯄ꯭ꯔꯣꯁꯦꯁ ꯈꯔ ꯂꯩꯌꯦ ꯁꯤꯗ ꯑꯦꯛꯖꯥꯝ ꯊꯥꯕ ꯑꯗꯒꯤ ꯃꯣꯏ NNAS ꯑꯗꯒꯤ CNO ꯀꯥꯏꯅ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯄ꯭ꯔꯣꯁꯦꯁꯁꯦ ꯌꯥꯝ ꯂꯩꯌꯦ ꯑꯗꯨꯅ ꯄ꯭ꯔꯣꯁꯦꯁꯁꯦ ꯑꯩꯒꯤꯁꯤ ꯍꯧꯅꯕꯗꯤ ꯂꯥꯡꯉꯤ ꯑꯗꯣ ꯍꯧꯗ꯭ꯔꯤ ꯑꯗ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯁꯦ ꯀꯦꯅꯦꯗꯥꯁꯤꯗ 7-8 ꯏꯌꯔꯁꯁꯦ ꯄꯨꯔꯥ ꯀꯟꯇꯤꯅ꯭ꯌꯨꯋꯁ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯍꯧꯔꯝꯒꯗꯕꯅꯦ ꯑꯗꯣ ꯀꯟꯇꯤꯅ꯭ꯌꯨꯋꯁ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯏꯟꯗꯤꯌꯥꯗ ꯑꯃꯨꯛ ꯆꯠꯂꯨꯔꯦ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗꯩ ꯑꯉꯥꯡ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄꯁꯤꯗ ꯑꯩꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯈꯤꯇꯪ ꯊꯦꯡꯉꯦ ꯑꯗꯨꯅ ꯅꯔꯁ ꯑꯣꯏna ꯇꯧꯕꯁꯤ ꯌꯥꯗꯕꯅꯤꯅ ꯑꯩꯅ ꯄꯔꯁꯣꯅꯦꯜ ꯁꯞꯄꯣꯔꯠ ꯋꯥꯀꯔꯗ ꯑꯣꯏꯅ ꯇꯧꯖꯕꯅꯦ ꯍꯧꯖꯤꯛꯁꯦ ꯅꯔꯁꯅꯦ ꯑꯩꯁꯦ ꯑꯁꯦꯡꯕꯗꯤ ꯃꯊꯪꯗ ꯊꯣꯏꯕꯤ ꯁꯅꯥ ꯅꯨꯡꯁꯤꯊꯣꯏ ꯀꯣ ꯀꯩꯅꯣ ꯂꯥꯏꯚ ꯇꯧꯕ ꯈꯪꯍꯧꯗ꯭ꯔꯦ ꯑꯣ ꯇꯧꯏ ꯂꯥꯏꯚ ꯅꯍꯥꯟꯗꯩ ꯇꯧꯏ ꯇꯧꯕꯤꯔꯛꯑꯣꯅ ꯀꯟꯅ ꯍꯥꯏꯖꯔꯛꯄꯅꯦ ꯊꯣꯏꯕꯤꯁꯅꯥꯁꯦ ꯑꯣꯖꯥ ꯑꯣꯀꯦꯟ ꯃꯩꯇꯩ ꯂꯥꯏ ꯑꯦꯁꯀꯤꯃꯣꯁꯤꯡꯒꯤ ꯃꯇꯥꯡꯗ ꯕ꯭ꯂꯣꯛ ꯁꯦꯝꯃꯒ ꯅꯠꯇ꯭ꯔꯒ ꯅꯥꯏꯒ꯭ꯔꯥ ꯐꯣꯜꯁꯀꯤ ꯑꯣꯏꯔꯁꯨ ꯌꯥꯏ ꯁꯪꯕ ꯀꯥꯟꯗꯅꯤꯀꯣ ꯍꯧꯖꯤꯛꯃꯛ ꯅꯠꯇ꯭ꯔꯁꯨ ꯍꯣꯏ ꯑꯣꯖꯥ ꯑꯣꯀꯦꯟ ꯑꯩꯈꯣꯏ ꯅꯥꯏꯒ꯭ꯔꯥ ꯐꯣꯜꯁꯤ ꯉꯁꯤꯁꯤ ꯆꯠꯀꯦꯅ ꯄ꯭ꯂꯥꯟ ꯇꯧꯔꯝꯕꯅꯦ ꯑꯗꯣ ꯉꯁꯤꯁꯤ ꯅꯣꯡ ꯈꯔ ꯇꯥꯏ ꯅꯣꯡ ꯇꯥꯕꯁꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯒꯥꯔꯤ ꯅꯨꯃꯤꯠ ꯊꯧꯕꯁꯤ ꯅꯨꯡꯉꯥꯏꯇꯦꯅ ꯉꯁꯤꯁꯤ ꯆꯠꯆꯈꯤꯗ꯭ꯔꯦ ꯃꯣꯁ ꯄ꯭ꯔꯣꯕꯦꯕꯂꯤ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯉꯁꯤ ꯍꯟꯗꯛꯀꯤ ꯋꯤꯛꯁꯤꯗ ꯇꯥꯔꯒꯦꯠ ꯇꯧꯖꯔꯤꯕ ꯅꯥꯏꯒ꯭ꯔꯥ ꯐꯣꯜꯁꯦ ꯑꯗꯨ ꯂꯥꯏꯚ ꯉꯥꯛꯇꯪ ꯊꯥꯖꯔꯛꯀꯦ ꯅꯥꯏꯒ꯭ꯔꯥ ꯐꯣꯜ ꯌꯧꯔꯒꯗꯤ ꯑꯩꯈꯣꯏ ꯂꯥꯏꯚ ꯃꯇꯦꯛ ꯑꯃ ꯇꯧꯖꯔꯛꯀꯦ ꯑꯗꯨ ꯄ꯭ꯂꯥꯟ ꯇꯧꯖꯔꯤ ꯍꯧꯖꯤꯛ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯣꯀꯦꯟ ꯃꯩꯇꯩ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯌꯥꯝ ꯇꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯇꯣꯏꯅ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯄ ꯌꯥꯝꯅ ꯁꯖꯦꯁꯟ ꯇꯧꯕꯤꯔꯛꯄ ꯑꯃꯗꯤ ꯑꯦꯗꯚꯥꯏꯁ ꯄꯤꯕꯤꯔꯛꯄ ꯑꯣꯖꯥꯅꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨ ꯃꯁꯤꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯉꯁꯤꯁꯤ ꯑꯩꯈꯣꯏ ꯈꯔꯁꯨ ꯉꯥꯏꯍꯥꯛꯁꯨ ꯆꯠꯊꯣꯛꯎꯒꯦꯅ ꯇꯧꯕꯅꯦ ꯑꯗꯣ ꯆꯠꯊꯣꯛꯄꯁꯤ ꯅꯣꯡꯁꯤ ꯇꯥꯔꯛꯄꯗꯒꯤ ꯅꯣꯡ ꯀꯟꯅ ꯇꯥꯔꯤꯕꯁꯨ ꯑꯗꯩ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯊꯕꯛ ꯃꯆꯥ ꯈꯔꯁꯨ ꯇꯧꯒꯦꯅ ꯈꯜꯂꯝꯕꯅꯦ ꯑꯗꯣ ꯅꯣꯡ ꯇꯥꯕꯗꯒꯤ ꯇꯧꯕ ꯌꯥꯗ ꯂꯩꯔꯦ ꯑꯗꯣ ꯑꯌꯨꯛꯀꯤ ꯄꯨꯡ 10ꯒ
ꯃꯤꯅꯤꯠ 50ꯕꯨꯗꯤ ꯇꯥꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯑꯗꯨꯒ ꯃꯌꯥꯝꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯅꯧꯕ ꯌꯥꯝ ꯂꯥꯛꯑꯦ ꯑꯗꯨꯒ ꯀꯣꯃꯦꯟ ꯅꯨꯡꯁꯤꯕ ꯌꯥꯝ ꯄꯤꯕꯤꯔꯛꯑꯦ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯂꯥꯏꯚꯇ ꯍꯥꯏꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕꯅꯣ ꯍꯥꯏꯗꯣ ꯑꯗꯨꯒ ꯏꯪꯈꯣꯜ ꯀꯣꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯧꯖꯤꯛꯁꯦ ꯏꯪꯈꯣꯜꯁꯦ ꯄꯨꯔꯥ ꯀꯣꯛ ꯊꯥꯗ ꯂꯩꯔꯦ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯑꯥꯒꯁ ꯐꯥꯎ ꯍꯣꯏ ꯁꯦꯞꯇꯦꯝꯕꯔ ꯐꯥꯎꯗꯤ ꯈꯤꯇꯪꯗꯤ ꯌꯥꯈꯤꯗꯧꯕ ꯃꯥꯜꯂꯦ ꯏꯪꯈꯣꯜ ꯀꯣꯏꯕꯁꯦ ꯑꯗꯨꯒ ꯏꯪꯈꯣꯜꯗ ꯍꯧꯖꯤꯛꯁꯦ ꯑꯁ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯗꯀꯣ ꯃꯈꯟ ꯇꯧ ꯂꯩꯔꯦ ꯁꯤꯅꯦ ꯑꯗꯨꯅ ꯏꯚꯤꯅꯤꯡꯁꯤꯃ ꯄꯨꯔꯥ ꯏꯪꯈꯣꯜꯗ ꯂꯩꯈꯔꯦ ꯌꯥꯗ꯭ꯔꯦ ꯑꯇꯩ ꯆꯠꯊꯣꯛꯇ꯭ꯔꯦ ꯍꯧꯖꯤꯛꯀꯤꯁꯦ ꯀꯣꯕꯤꯁꯨ ꯂꯩꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯕ ꯑꯗꯨꯒ ꯑꯃꯅ ꯚ꯭ꯌꯨꯁꯕꯨꯗꯤ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯐꯖꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯟꯕꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯚ꯭ꯌꯨꯋꯔ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤ ꯃꯗꯨ ꯑꯩꯅ ꯈꯟꯕꯗ ꯀꯥꯎꯕ ꯃꯥꯜꯂꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯕꯇꯟꯗꯨꯝꯁꯨ ꯅꯝꯁꯤꯟꯕꯤꯔꯝꯃꯨ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯃꯊꯪꯗ ꯅꯥꯎꯔꯦꯝ ꯕꯤꯃꯣꯆꯟꯗ꯭ꯔꯒꯤ ꯇꯥꯃꯣ ꯗꯤꯄ꯭ꯂꯣꯃꯥ ꯏꯟ ꯑꯥꯏ ꯇꯤꯒꯤ ꯃꯇꯥꯡꯗ ꯑꯈꯪꯕ ꯈꯔ ꯁꯤꯌꯔ ꯇꯧꯕꯤꯔꯣ MNCꯒꯨꯝꯕ ꯌꯥꯝ ꯂꯥꯏꯅ ꯐꯪꯕ꯭ꯔꯥ ꯅꯥꯎꯔꯦꯝ ꯕꯤꯃꯣꯆꯟꯗ꯭ꯔ ꯃꯁꯤꯅ ꯑꯩꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕ ꯊꯕꯛꯀꯤꯗꯤ ꯌꯥꯝ ꯂꯩꯀꯣ ꯊꯕꯛꯀꯤꯗꯤ ꯑꯍꯥꯟꯕꯗ ꯍꯣꯏ ꯂꯥꯛꯑꯒ ꯃꯇꯝ ꯈꯔ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯕꯁꯨ ꯂꯩ ꯈꯔꯗꯤ ꯇꯧꯕ ꯌꯥꯎꯏ ꯑꯗꯒꯤ ꯇꯧꯗꯕꯤꯗ ꯑꯗꯨꯝ ꯖꯔ ꯐꯪꯕꯁꯨ ꯌꯥꯎꯏ ꯑꯗꯣ ꯊꯕꯛꯇꯤ ꯌꯥꯝ ꯂꯩ ꯑꯗꯨ ꯃꯤ ꯂꯩꯇꯦ ꯃꯁꯤꯅꯤ ꯑꯩꯈꯣꯏ ꯑꯁꯤꯒꯤ ꯀꯅꯥꯗꯥꯒꯤ ꯀꯩꯅꯣ ꯑꯣꯏꯔꯤꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗꯅ ꯃꯤ ꯌꯥꯝ ꯂꯩꯔꯒ ꯊꯕꯛ ꯂꯩꯇꯕꯀꯣ ꯑꯗꯨꯅ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯤꯗꯤ ꯌꯥꯝꯕ ꯑꯗꯨꯒ ꯊꯕꯛ ꯂꯩꯇꯕ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯁꯤꯅ ꯃꯤ ꯂꯩꯇꯕ ꯑꯗꯨꯒ ꯊꯕꯛ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯃꯤ ꯂꯩꯇꯕ ꯊꯕꯛ ꯂꯩꯕ ꯑꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯤꯁꯦ ꯂꯤꯛꯄꯅꯤꯅ ꯃꯦꯆꯤꯟꯅ ꯑꯌꯥꯝꯕ ꯇꯧꯕꯁꯨ ꯌꯥꯎꯏ ꯑꯗꯒꯤ ꯃꯤꯁꯦ ꯑꯩꯈꯣꯏꯅ ꯂꯦꯕꯔ ꯀꯩꯒꯨꯝꯕ ꯌꯥꯗ꯭ꯔꯦ ꯏꯂꯦꯛꯇ꯭ꯔꯤꯀꯦꯜ ꯌꯥꯗ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯀꯩꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯔꯦꯅ ꯀꯧꯔꯨꯕꯁꯦ ꯍꯥꯏꯐꯦꯠꯇꯪ ꯌꯨꯝ ꯑꯃꯗꯪ ꯉꯥꯛꯇꯪ ꯀ꯭ꯂꯤꯅꯤꯡ ꯇꯧꯒꯦꯅ ꯇꯧꯔꯒ ꯍꯪꯉꯨꯕꯁꯤ ꯚꯦꯔꯤ ꯀꯣꯁꯂꯤ ꯑꯩꯈꯣꯏ ꯑꯥꯗ ꯏꯟꯗꯤꯌꯥꯗ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒ ꯊꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯠ ꯀꯩꯀꯩ ꯊꯝꯕꯁꯤꯡꯁꯦ ꯄꯩꯁꯥ ꯍꯣꯡꯅ ꯑꯗꯨꯝ ꯊꯝꯕ ꯌꯥꯕꯅꯦꯕ ꯑꯗꯣ ꯁꯤꯗꯗꯤ ꯑꯗꯨ ꯅꯠꯇꯦꯕ ꯑꯩꯈꯣꯏꯗꯤ ꯄꯨꯡꯈꯥꯏ ꯑꯃꯗ ꯄꯨꯡ ꯑꯃꯗ ꯄꯩꯁꯥ ꯌꯥꯝ ꯆꯥꯎꯅ ꯂꯧꯕ ꯍꯥꯏꯗꯤ ꯂꯤꯁꯤꯡ 5 6 ꯂꯤꯁꯤꯡ 10ꯒ ꯂꯧꯕ ꯌꯥꯎꯋꯦ ꯄꯨꯡ ꯑꯃꯗ ꯂꯤꯁꯤꯡ 10ꯒ ꯂꯧꯕ ꯌꯥꯎꯔꯤꯑꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯉꯥꯛꯇꯪ ꯄꯥꯟꯁꯤꯜꯂꯣꯏꯅ ꯀꯧꯕꯗꯣ ꯀꯩꯅꯣ ꯗꯤꯁ ꯋꯥꯁꯔꯁꯤ ꯉꯥꯛꯇꯪ ꯄꯥꯟꯁꯤꯜꯂꯣꯏꯅ ꯀꯧꯕꯗꯣ ꯃꯥꯒꯤꯗꯣ ꯃꯤꯅꯤꯠ 10 ꯐꯥꯗꯦ ꯃꯥꯅ ꯄꯥꯟꯁꯤꯟꯕꯗꯣ ꯑꯗꯣ ꯂꯨꯄꯥ ꯀꯩꯅꯣꯃꯨꯛ ꯂꯧꯈꯤ ꯂꯨꯄꯥ ꯂꯤꯁꯤꯡ 10ꯃꯨꯛ ꯂꯧꯈꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯄꯥꯟꯁꯤꯟꯕꯒꯤ ꯑꯗꯨꯅ ꯂꯦꯕꯔꯒꯤ ꯀꯩꯅꯣꯁꯤ ꯀꯩꯅꯣꯁꯤ ꯌꯥꯝ ꯇꯥꯡꯕ ꯑꯗꯨꯒ ꯃꯤꯅꯣ ꯂꯦꯕꯔꯒꯤ ꯆꯥꯔꯖꯦꯁꯁꯤ ꯇꯥꯡꯉꯤ ꯃꯔꯝꯗꯤ ꯃꯤ ꯇꯥꯡꯕꯅꯤꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯃꯈꯥ ꯇꯥꯅ ꯕꯤꯃꯣꯆꯟꯗ ꯈꯪꯅꯤꯡꯉꯒꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯑꯩ ꯏꯃꯦꯜ ꯑꯝꯇꯪ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯑꯪꯀꯤꯇꯥ ꯈꯥꯝꯁꯤ ꯃꯦꯁꯦꯖ ꯑꯃ ꯇꯥꯏꯞ ꯇꯧꯔꯝꯃꯒ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯊꯣꯔꯛꯈꯤꯗ꯭ꯔꯦ ꯄꯥꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯃꯁꯤ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯃꯊꯪꯗ ꯏꯔꯨꯡꯕꯝ ꯕꯦꯕꯤ ꯃꯉꯥꯡ ꯆꯦ ꯀꯅꯥꯗꯥ ꯇꯣꯔꯣꯟꯇꯣꯗ ꯂꯩ ꯆꯦ ꯍꯣꯏꯒ ꯀꯌꯥꯝ ꯂꯥꯞꯅꯒꯦ ꯇꯣꯔꯣꯟꯇꯣꯗꯅꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯑꯗꯣ ꯍꯟꯗꯛꯁꯦ ꯍꯣꯏ ꯇꯣꯔꯣꯟꯇꯣ ꯑꯩꯈꯣꯏ ꯍꯥꯟꯅ ꯇꯣꯔꯣꯟꯇꯣꯗꯅꯦ ꯂꯩꯔꯝꯃꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯇꯣꯔꯣꯟꯇꯣ ꯀꯩꯅꯣꯅꯦ ꯑꯣꯟꯂꯤ ꯖꯁ 1 hour ꯗ꯭ꯔꯥꯏꯕꯅꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯌꯨꯝ ꯂꯩꯕꯗꯒꯤ ꯁꯣꯝꯗ ꯍꯣꯡꯗꯣꯛꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯥꯟꯅꯗꯤ ꯇꯣꯔꯣꯟꯇꯣ ꯃꯦꯟ ꯁꯤꯇꯤꯗꯅꯦ ꯑꯩꯈꯣꯏꯅ ꯂꯩꯔꯝꯃꯤꯁꯦ ꯌꯥꯝ ꯈꯪꯅ ꯍꯪꯉꯛꯑꯦ ꯏꯔꯨꯡꯕꯝ ꯕꯦꯕꯤꯁꯦ ꯇꯣꯔꯣꯟꯇꯣ ꯃꯤ ꯂꯩꯕ꯭ꯔꯣ ꯂꯥꯛꯅꯕ ꯄ꯭ꯂꯥꯟꯒ ꯇꯧꯔꯤꯖꯥꯠꯂ ꯇꯣꯔꯣꯟꯇꯣꯗ ꯌꯥꯝ ꯈꯪꯅ ꯍꯪꯉꯛꯑꯦ ꯃꯊꯪꯗ ꯑꯊꯣꯏꯕꯤ ꯁꯅꯥ ꯅꯨꯡꯁꯤꯇꯣꯏ ꯆꯦꯅ ꯋꯥ ꯉꯥꯡꯕꯁꯤ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤ ꯌꯥꯝꯅꯁꯨ ꯆꯝꯃꯦ ꯏꯇꯩꯁꯨ ꯋꯥ ꯉꯥꯡꯕ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ Thank you. ꯊꯥꯒꯠꯆꯔꯤ ꯃꯊꯪꯗ ꯑꯊꯣꯏꯕꯤ ꯁꯅꯥ ꯑꯊꯣꯏꯕꯤ ꯁꯅꯥꯁꯤꯁꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯚ꯭ꯌꯨꯋꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯤ ꯊꯥꯒꯠꯆꯔꯤ ꯑꯊꯣꯏꯕꯤ ꯁꯅꯥ ꯃꯦ ꯒꯣꯗ ꯕ꯭ꯂꯦꯁ ꯌꯨ ꯑꯊꯣꯏꯕꯤ ꯁꯅꯥ ꯑꯉꯥꯡ ꯑꯅꯤꯗꯨ ꯎꯍꯜꯂꯛꯑꯣ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯍꯥꯏꯔꯛꯏ ꯔꯤꯌꯥꯟ ꯂꯥꯎ ꯁꯤ ꯂꯥꯎ ꯍꯣꯏ ꯌꯥꯎꯍꯜꯂꯛꯀꯦ ꯃꯣꯏꯁꯨ ꯀꯩꯅꯣ ꯇꯧꯔꯝꯃꯛꯀꯦ ꯏꯔꯣꯡꯕꯝ ꯕꯦꯕꯤ ꯃꯉꯥꯡ ꯗꯥꯒꯤ ꯃꯃꯤꯡꯕꯨꯗꯤ ꯗꯤꯂꯤꯞ ꯀꯧꯏ ꯍꯥꯏꯔꯛꯑꯦ ꯑꯣ ꯗꯤꯂꯤꯞꯁꯤ ꯗꯤꯂꯤꯞ ꯁꯔꯃꯗꯨꯔꯣ ꯗꯤꯂꯤꯞ ꯁꯔꯃꯗꯨ ꯑꯣꯏꯔꯒꯗꯤ ꯗꯤꯂꯤꯞ ꯁꯔꯃꯗꯨꯗꯤ ꯈꯪꯉꯤ ꯀꯥꯜꯒꯔꯤꯗ ꯃꯥꯕꯨꯗꯤ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯀꯦꯜꯒꯔꯤꯗ ꯂꯩꯈ꯭ꯔꯦ ꯍꯣꯏ ꯃꯥꯒ ꯑꯩꯈꯣꯏꯒꯗꯤ ꯈꯔ ꯂꯥꯞꯅꯈ꯭ꯔꯦ ꯑꯃꯨꯛ ꯃꯥꯅ ꯑꯇꯣꯞꯄ ꯄ꯭ꯔꯣꯚꯤꯟꯁ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯇꯨꯅꯤ ꯑꯗꯨꯅ ꯅꯝꯕꯣꯜꯗꯩꯅꯦ ꯃꯥꯅꯦ ꯗꯤꯂꯤꯞ ꯈꯪꯉꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤꯅꯤ ꯀꯦꯜꯒꯔꯤꯗ ꯂꯩꯌꯦ ꯃꯥꯅ ꯀꯦꯜꯒꯔꯤꯗ ꯂꯩ ꯃꯥꯟꯅꯗꯦ ꯑꯩꯈꯣꯏꯒ ꯄ꯭ꯔꯣꯚꯤꯟꯁ ꯍꯥꯟꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯃꯗ ꯂꯩꯃꯤꯟꯅꯔꯝꯃꯦ ꯃꯥꯁꯨ ꯇꯣꯔꯣꯟꯇꯣ ꯂꯩꯔꯝꯃꯦ ꯇꯣꯔꯣꯟꯇꯣꯗ ꯍꯥꯟꯅ ꯂꯩꯔꯝꯃꯤ ꯇꯣꯔꯣꯟꯇꯣꯗ ꯇꯣꯔꯣꯟꯇꯣꯗ ꯂꯩꯔꯝꯃꯦ ꯂꯩꯔꯝꯃꯒ ꯃꯊꯪꯗ ꯑꯃꯨꯛ ꯁꯁꯀꯥꯇꯨꯟ ꯑꯃꯨꯛ ꯍꯣꯡꯉꯒ ꯑꯗꯒꯤ ꯑꯃꯨꯛ ꯀꯦꯜꯒꯔꯤꯗ ꯂꯩꯈ꯭ꯔꯦ ꯁꯁꯀꯥꯇꯨꯟꯗꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯅꯥꯎꯅꯤ ꯑꯗꯣ
ꯍꯧꯖꯤꯛ ꯀꯥꯂꯦꯟ ꯂꯩ ꯍꯣꯏ ꯃꯥꯒ ꯑꯩꯈꯣꯏꯒ ꯈꯔ ꯄꯨꯡ 3ꯃꯨꯛꯀꯤ ꯐ꯭ꯂꯥꯏꯠ ꯑꯋꯥꯔꯁ ꯍꯥꯏꯇꯥꯔꯦ ꯐ꯭ꯂꯥꯏꯠꯇ ꯄꯨꯡ 3ꯃꯨꯛ ꯆꯠꯂꯦ ꯍꯧꯖꯤꯛ ꯀꯦꯂꯔꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯕꯦꯕꯤꯁꯦ ꯀꯩ ꯂꯝꯗꯒꯤ ꯑꯣꯏꯔꯤꯖꯥꯠꯅꯣ ꯅꯝꯕꯣꯜ ꯑꯣꯏꯔꯤꯔꯥ ꯕꯦꯕꯤꯁꯤꯁꯨ ꯀꯗꯥꯏꯗꯒꯤ ꯑꯣꯏꯔꯤꯖꯥꯠꯅꯣ ꯑꯝꯇꯪ ꯈꯪꯅꯤꯡꯉꯤꯗ ꯗꯤꯂꯤꯞꯇ ꯍꯪꯉꯣ ꯑꯩ ꯑꯗꯨꯝ ꯈꯪꯉꯦ ꯍꯥꯏꯔꯛꯀꯅꯤ ꯑꯩꯈꯣꯏ ꯌꯥꯝ ꯆꯥ ꯊꯛꯒ ꯂꯩꯃꯤꯟꯅꯔꯝꯃꯦ ꯑꯩꯈꯣꯏ ꯁꯤꯁꯀꯥꯇꯣꯟꯗ ꯂꯩꯃꯤꯟꯅꯔꯝꯃꯦ ꯆꯥꯛ ꯆꯥꯕꯤ ꯈꯣꯠꯄꯤ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯕ ꯌꯥꯝ ꯇꯧꯔꯝꯃꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯀꯩꯅꯣꯗ ꯗꯤꯂꯤꯞꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯂꯥꯛꯄꯗ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕꯤꯔꯝꯃꯦ ꯀꯩꯅꯣ ꯇꯧꯔꯤꯀꯥꯟꯗ ꯑꯩꯈꯣꯏ ꯒꯥꯔꯤ ꯅꯨꯡꯂꯤ ꯂꯩꯇ꯭ꯔꯤꯀꯥꯟꯗ ꯑꯉꯥꯡꯁꯤꯡ ꯀꯣꯏꯕ ꯌꯥꯝ ꯄꯨꯕꯤ ꯑꯉꯥꯡ ꯑꯦꯗꯤ ꯁꯤꯃꯥꯅ ꯌꯥꯝꯅ ꯀꯣꯏꯕ ꯌꯥꯝ ꯄꯨꯕꯤꯕ ꯑꯩꯗꯤ ꯆꯠꯊꯣꯛꯄꯁꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯑꯉꯥꯡ ꯀꯩꯅꯣ ꯇꯧꯕꯒꯤ ꯆꯠꯊꯣꯛꯇꯕꯁꯤ ꯃꯥꯅ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯄꯨꯔ ꯆꯠꯈꯤꯅꯤ ꯗꯦꯂꯤꯝꯅ ꯏꯆꯦ ꯅꯪ ꯂꯩꯔꯝꯃꯣ ꯑꯗꯨꯗꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯅ ꯑꯉꯥꯡ ꯑꯦꯗꯤꯁꯤ ꯃꯥ ꯑꯗꯨꯝ ꯄꯨꯔꯒ ꯀꯣꯏꯕ ꯆꯠꯄꯤꯌꯦ ꯁꯣꯞꯄꯤꯡ ꯃꯣꯜ ꯀꯩꯀꯩꯗ ꯄꯨꯔꯒ ꯀꯣꯚꯤꯠ ꯂꯥꯛꯇ꯭ꯔꯤꯀꯥꯟꯒꯤꯗꯣ ꯀꯔꯥꯏ ꯂꯩꯔꯦ ꯃꯊꯪꯗꯤ ꯃꯊꯪꯗ ꯁꯣꯃꯥꯌꯨꯝꯅꯥꯝ ꯏꯆꯦꯒ ꯏꯇꯩꯒꯁꯦ ꯑꯁꯦꯡꯕ ꯀꯩ ꯂꯝꯗꯩꯅꯣ ꯑꯩꯈꯣꯏ ꯅꯤꯡꯊꯧꯈꯣꯡꯗꯩꯅꯦ ꯅꯤꯡꯊꯧꯈꯣꯡ ꯃꯥꯅꯤꯃꯛ ꯆꯞ ꯃꯥꯟꯅꯩ ꯅꯤꯡꯊꯧꯈꯣꯡꯗꯒꯤꯅꯤ ꯃꯊꯪꯗ ꯌꯥꯏꯐꯕ ꯁꯨꯔꯥꯏꯁꯝ thank you brother for joining us today ꯌꯥꯝ ꯅꯨꯡꯁꯤꯕ ꯕ꯭ꯔꯗꯔꯅꯤ ꯌꯥꯝ ꯇꯣꯏꯅ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯅꯨꯡꯁꯤꯕ ꯀꯃꯦꯟ ꯍꯥꯏꯕꯤꯔꯛꯄ ꯕ꯭ꯔꯗꯔꯅꯤ ꯍꯛꯆꯥꯡ ꯉꯝꯗꯦ ꯃꯇꯝ ꯂꯦꯟꯕ ꯋꯥꯔꯦ ꯌꯥꯝ ꯆꯨꯝꯃꯦ ꯑꯁ ꯋꯥꯔꯦ ꯌꯥꯝ ꯋꯥꯔꯦ ꯑꯩꯈꯣꯏꯁꯨ ꯃꯇꯝ ꯂꯦꯟꯐꯝꯁꯦ ꯂꯩꯇꯗꯅ ꯏꯪꯈꯣꯜꯗ ꯈꯔ ꯇꯥꯏꯅꯔꯤ ꯍꯥꯏꯇꯥꯔꯦ ꯏꯪꯈꯣꯜ ꯊꯕꯛ ꯈꯔ ꯁꯨꯕ ꯈꯣꯠꯄ ꯅꯥꯄꯤ ꯁꯦꯡꯕ ꯀꯛꯄ ꯈꯣꯠꯄ ꯑꯗꯨꯝ ꯇꯧꯗꯅ ꯈꯔ ꯇꯧꯔꯤ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯗꯤ ꯌꯥꯝ ꯋꯥꯔꯦ ꯏꯔꯨꯡꯕꯝ ꯕꯦꯕꯤ ꯃꯉꯥꯡ ꯅꯠꯇꯦ ꯒꯦꯝ ꯚꯤꯂꯦꯖꯇꯩꯅꯦ ꯗꯥ ꯗꯤꯂꯤꯞ ꯌꯥꯝꯅ ꯐꯕꯅꯦ ꯗꯗꯥ ꯁꯤꯡꯅꯦ ꯍꯥꯏꯌꯦ ꯑꯣ ꯑꯩꯗꯤ ꯏꯔꯨꯡꯕꯝ ꯕꯦꯕꯤꯁꯤꯁꯨ ꯀꯦꯅꯦꯗꯥ ꯂꯥꯛꯇ꯭ꯔꯣꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯑꯗꯨꯒ ꯀꯩꯅꯣꯝ ꯍꯥꯏꯖꯤꯜꯂꯛꯑꯦ ꯁꯤꯗꯤ ꯌꯥꯝ ꯐꯩ ꯗꯤꯂꯤꯞ ꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯣꯠꯅꯤ ꯃꯔꯛꯇ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣꯅꯤ ꯑꯩꯗꯤ ꯕꯦꯕꯤꯁꯤ ꯂꯥꯛꯇ꯭ꯔꯣꯕ꯭ꯔꯥ ꯀꯦꯅꯦꯗꯥ ꯂꯥꯛꯇ꯭ꯔꯣꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯑꯗꯨꯒꯗꯤ ꯊꯤꯖꯤꯟꯕ ꯍꯧꯔꯛꯏꯁꯤ ꯂꯥꯛꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯌꯥꯔꯛꯏꯅꯤ ꯀꯩꯗꯧꯔꯒꯦ ꯗꯥ ꯗꯤꯂꯤꯞꯇꯤ 13 ꯏꯌꯔꯃꯨꯛ ꯁꯨꯔꯕꯅꯦ ꯀꯅꯥꯗꯥꯗ ꯂꯩꯕꯁꯦ ꯆꯨꯝꯃꯦ ꯃꯥꯗꯤ ꯀꯨꯏꯔꯦ ꯂꯩꯕ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯂꯥꯛꯄꯁꯨ ꯃꯥ ꯃꯇꯦꯡ ꯄꯥꯡꯕꯤꯌꯦ ꯆꯨꯝꯃꯦ ꯌꯥꯝ ꯆꯨꯝꯃꯦ ꯆꯍꯤ 19 ꯑꯗꯨ ꯃꯥ ꯁꯨꯔꯝꯃꯅꯤ ꯀꯨꯏꯔꯕꯅꯤ ꯃꯥ ꯂꯩꯕ ꯃꯊꯪꯗ ꯁꯣꯃꯥꯌꯨꯝꯅꯥꯝ ꯅꯤꯡꯊꯧꯈꯣꯡꯗꯤ ꯈꯣꯏꯒ ꯅꯛꯅꯔꯦ ꯑꯩꯗꯤ ꯊꯤꯅꯨꯡꯒꯩꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯔꯦ ꯑꯣ ꯀꯩ ꯅꯥꯏꯕꯔꯁ ꯑꯣꯏꯔꯝꯃꯤ ꯁꯤꯗꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯩꯈꯣꯏ ꯌꯨꯝꯊꯪꯅꯕ ꯑꯣꯏ ꯂꯩꯔꯝꯃꯤ ꯌꯥꯝ ꯊꯤꯅꯨꯡꯒꯩꯗꯤ ꯌꯥꯝ ꯅꯛꯅꯔꯦ ꯏꯃꯥꯟꯅꯕꯁꯨ ꯌꯥꯝ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯇꯝꯃꯤꯟꯅꯔꯛꯄ ꯀꯩꯀꯩ ꯌꯥꯝ ꯂꯩ ꯕꯣꯂꯤꯋꯨꯗ ꯁꯣꯡ ꯕ꯭ꯔꯗꯔꯅ ꯍꯥꯏꯕꯤꯔꯛꯏ ꯕ꯭ꯔꯗꯔꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯒꯤ ꯃꯇꯥꯡꯗ ꯊꯝꯕꯤꯔꯛꯑꯣ ꯍꯥꯏ ꯍꯣꯏ ꯑꯩ ꯃꯃꯥꯡꯁꯨ ꯍꯥꯏꯖꯈ꯭ꯔꯕꯅꯦ ꯑꯩꯁꯦ 12 ꯂꯣꯏꯔꯒ ꯆꯍꯤ ꯑꯃꯗꯤ ꯃꯦꯗꯤꯀꯦꯜꯁꯤ ꯇꯝꯃꯝꯕꯅꯤ ꯑꯗꯨ ꯇꯣꯛꯑ ꯃꯇꯨꯡꯗ ꯍꯧꯖꯤꯛꯄꯨꯗꯤ MCA ꯂꯣꯏꯁꯤꯟꯖꯔꯦ MCAꯅꯤ ꯏꯁꯥꯒꯤ ꯀꯩꯅꯣꯁꯦ ꯃꯥꯁꯇꯔ ꯏꯟ ꯀꯝꯄ꯭ꯌꯨꯇꯔ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯍꯥꯏꯕꯗꯣ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗ ꯊꯣꯏꯕꯤꯁꯅ ꯅꯨꯡꯁꯤꯊꯣꯏ ꯆꯦ ꯃꯊꯪꯗꯗꯤ ꯐꯖꯅ ꯀꯦꯔꯒ ꯐꯅꯦꯛ ꯁꯦꯠꯂꯛꯑꯣ ꯈꯨꯗꯩ ꯐꯖꯕ ꯑꯃꯁꯨ ꯏꯜꯂꯛꯑꯣ ꯆꯝꯅ ꯂꯩꯕꯁꯤꯁꯨ ꯌꯥꯝ ꯐꯖꯩ ꯍꯥꯏ ꯉꯁꯤꯁꯦ ꯀꯩꯅꯣ ꯆꯠꯊꯣꯛꯁꯦ ꯑꯩꯅꯗꯤ ꯄ꯭ꯂꯥꯟꯗꯤ ꯀꯟꯅ ꯇꯧꯔꯝꯃꯕꯀꯣ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒ ꯅꯣꯡꯁꯤ ꯆꯨꯔꯛꯄꯗꯩ ꯄꯜꯂꯒ ꯂꯩꯊꯣꯛꯑꯕꯅꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯐꯅꯦꯛꯇꯤ ꯁꯦꯠꯍꯧꯗ꯭ꯔꯦ ꯉꯁꯤꯗꯤ ꯇꯧꯅꯔꯤꯌꯦ ꯍꯣꯏ ꯇꯧꯖꯔꯛꯀꯦ ꯑꯗꯨꯝ ꯃꯌꯥꯝ ꯂꯩꯔꯤ ꯃꯇꯨꯡꯗꯁꯨ ꯃꯌꯥꯝ ꯂꯩꯔꯤ ꯂꯥꯏꯐ ꯑꯣꯏꯅ ꯀꯦꯊꯔꯛꯀꯦ ꯊꯣꯏꯕꯤꯁꯅ ꯍꯥꯏꯔꯃꯤꯅ ꯀꯦꯊꯔꯛ ꯇꯥꯔꯦ ꯇꯨꯅꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤꯔꯕ ꯚꯤꯌꯨꯋꯔꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕ ꯌꯥꯎꯕ ꯃꯥꯜꯂꯦ ꯃꯔꯛ ꯃꯔꯛꯇ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯕꯦꯜ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯨ ꯅꯝꯕꯤꯌꯨ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯩꯅꯣꯗ ꯍꯦꯛ ꯑꯩꯈꯣꯏꯅ ꯑꯞꯂꯣꯗ ꯇꯧꯔꯛꯄ ꯂꯥꯏꯚ ꯆꯥꯠ ꯇꯧꯔꯛꯄꯗ ꯏꯃꯤꯗꯤꯌꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯅꯕ ꯃꯊꯪꯒꯤꯁꯤꯅ ꯔꯨꯞ ꯂꯩ ꯆꯦ ꯑꯃꯗꯤ ꯇꯥꯃꯣ ꯑꯗꯥꯏꯗ ꯀꯣꯚꯤꯗꯀꯤ ꯐꯤꯕꯝ ꯀꯝꯗꯧꯔꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯂꯣꯏꯔꯦ ꯍꯥꯏꯔꯛꯏ ꯀꯣꯚꯤꯗ ꯃꯇꯥꯡꯒꯤ ꯍꯥꯏꯐꯦꯠ ꯄꯥꯎꯈꯨꯝ ꯄꯤꯕꯤꯌꯨ ꯀꯣꯚꯤꯗꯁꯦ ꯌꯥꯝ ꯐꯔꯦ ꯍꯥꯟꯅꯒ ꯍꯥꯏꯗꯤ ꯌꯥꯝ ꯐꯔꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯊꯥꯔꯠ ꯋꯦꯕ ꯏꯟꯗꯤꯌꯥꯗꯗꯤ ꯊꯥꯔꯠ ꯋꯦꯕꯁꯤ ꯂꯥꯛꯇ꯭ꯔꯤꯀꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯊꯥꯔꯠ ꯋꯦꯕ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯦ ꯍꯧꯖꯤꯛꯁꯦ
ꯑꯗꯨꯅ ꯀꯣꯚꯤꯗꯁꯤ ꯍꯟꯗꯛ ꯍꯞꯇꯥ ꯑꯅꯤꯃꯨꯛꯇꯤ ꯑꯩ ꯃꯃꯥꯡꯁꯨ ꯍꯥꯏꯖꯈꯤꯕꯗꯣ ꯃꯃꯥꯡꯒꯤ ꯂꯥꯏꯐ ꯆꯥꯔꯠꯇ ꯕꯤꯂꯣ 200 ꯍꯥꯏꯁꯦ ꯍꯣꯏ ꯑꯦꯔꯥꯎꯟ 120 130 ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯂꯩꯔꯝꯃꯦ ꯅꯣꯡꯃꯒꯤ ꯀꯦꯁꯁꯦ ꯑꯗꯨꯒ ꯁꯤꯕꯗꯤ ꯌꯥꯝꯅ ꯔꯤꯌꯔ ꯑꯣꯏꯌꯦ 10 ꯃꯊꯛꯁꯦ ꯁꯨꯡꯁꯤ ꯁꯤꯗꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯃ ꯑꯅꯤ ꯁꯤꯕ 5 6 ꯁꯤꯕꯒꯨꯝꯕ ꯌꯥꯎꯋꯦ ꯑꯗꯨꯒ ꯍꯟꯗꯛ ꯅꯣꯡ ꯅꯤꯅꯤꯁꯦ ꯑꯃꯨꯛ 205 ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯥꯛꯏꯌꯦ 200ꯒꯨꯝꯕ ꯌꯥꯝ ꯐꯔꯦ ꯍꯥꯟꯅꯒ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛꯁꯦ ꯁ꯭ꯇꯦꯠ ꯐ꯭ꯔꯤ ꯍꯥꯡꯗꯣꯛꯄꯒꯤ ꯀꯩꯅꯣ ꯇꯧꯔꯤ ꯑꯥꯒꯁ 6 ꯐꯥꯎ ꯑꯣꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕꯅꯦ ꯁ꯭ꯇꯦꯠ ꯐ꯭ꯔꯤ ꯍꯥꯡꯗꯣꯛꯏꯁꯦ ꯃꯣꯏ ꯃꯇꯝ ꯄꯤꯕꯗꯣ ꯑꯗꯨꯗꯒꯤ ꯃꯈꯥ ꯇꯥꯔꯛꯄꯁꯤ ꯐꯨꯜꯂꯤ ꯑꯣꯄꯦꯟ ꯇꯧꯒꯗ꯭ꯔꯥ ꯑꯗꯨꯝ ꯁ꯭ꯇꯦꯠ ꯐ꯭ꯔꯤꯒꯤꯁꯤꯗ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯃ ꯈꯪꯒꯅꯤ ꯑꯗꯣ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯈꯛꯇꯪ ꯑꯣꯏꯔꯝꯕꯅꯦ ꯃꯤꯁꯦ ꯃꯤ ꯑꯃꯇ ꯎꯅꯕ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯪꯕ ꯌꯥꯗꯕ ꯈꯣꯠꯇꯕ ꯑꯣꯡꯂꯤ ꯑꯦꯁꯦꯟꯁꯤꯌꯦꯜ ꯁꯥꯔꯚꯤꯁ ꯈꯛꯇꯪ ꯆꯠꯄꯒꯤ ꯑꯣꯔꯗꯔꯗꯣ ꯊꯣꯛꯑꯒ ꯂꯩꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁ꯭ꯇꯦꯞ ꯊ꯭ꯔꯤꯁꯤ ꯃꯤ ꯃꯄꯥꯟꯗ ꯑꯩꯈꯣꯏꯒꯤ ꯕꯦꯛꯌꯥꯔꯗꯒꯨꯝꯕ ꯃꯄꯥꯟꯗ ꯀꯩ ꯃꯤ ꯅꯣꯡ ꯄꯨꯟꯒꯦ ꯈꯣꯠꯀꯦ ꯍꯥꯏꯔꯒꯗꯤ ꯃꯤ 100 ꯐꯥꯎ ꯄꯨꯟꯕ ꯌꯥꯔꯦ ꯑꯗꯨꯒ ꯏꯃꯨꯡꯗꯅ ꯏꯟꯗꯣꯔ ꯍꯥꯏꯔꯒꯅ ꯃꯤ 25 ꯐꯥꯎꯕ ꯄꯨꯟꯕ ꯌꯥꯁꯤꯜꯂꯛꯑꯦ ꯑꯗꯨꯒ ꯑꯣꯔꯗꯔꯁꯦ ꯌꯥꯝꯅ ꯀꯣꯝꯊꯣꯛꯂꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯍꯧꯖꯤꯛꯁꯤ ꯃꯇꯝ ꯈꯔ ꯃꯌꯥꯝꯁꯤ ꯃꯁꯥ ꯃꯁꯥꯒꯤ ꯁꯦꯐ ꯑꯣꯏꯅ ꯂꯣꯏ ꯂꯩꯅꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯃꯤ ꯅꯣꯡ ꯄꯨꯟꯕꯤ ꯈꯣꯠꯄꯤ ꯑꯝꯇ ꯇꯧꯅꯗ꯭ꯔꯤ ꯍꯦꯛ ꯍꯪꯗꯣꯛꯂꯛꯑꯦꯅ ꯁꯠ ꯂꯥꯎꯅ ꯄꯨꯟꯁꯤꯜꯂꯨꯔꯒ ꯀꯩꯅꯣ ꯇꯧꯅꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤꯁꯨ ꯃꯁꯥꯁꯤꯡꯁꯦ ꯈꯔ ꯀꯩꯅꯣ ꯇꯧꯅꯕ ꯍꯥꯏꯇꯥꯔꯦ ꯈꯔ ꯆꯠ ꯌꯨꯝ ꯈꯔ ꯇꯧ ꯑꯗꯒꯤ ꯏꯪꯈꯣꯜ ꯈꯔꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯀꯣꯚꯤꯗꯇꯤ ꯌꯥꯝ ꯐꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥꯒ ꯌꯦꯡꯅꯔꯒꯗꯤ ꯁꯤꯒ ꯍꯥꯏꯗꯤ ꯌꯥꯝ ꯐꯔꯦ ꯚꯦꯛꯁꯤꯅꯦꯁꯟ ꯑꯃ ꯐꯖꯅ ꯇꯧꯋꯦ ꯁꯤꯗ ꯑꯉꯥꯡ 12 years above ꯚꯦꯛꯁꯤꯟ ꯀꯥꯞꯄ ꯍꯧꯈ꯭ꯔꯦ ꯑꯦꯄ꯭ꯔꯤꯜ ꯃꯦ ꯑꯗꯨꯋꯥꯏꯗꯩꯔ ꯀꯩꯅꯣꯝ ꯍꯧꯈ꯭ꯔꯕꯅꯤ ꯀꯥꯎꯔꯦ ꯑꯦꯛꯖꯦꯛꯇꯤ ꯌꯥꯝ ꯐꯔꯦ ꯑꯗꯨꯒ ꯃꯊꯪꯗ ꯍꯥꯏꯔꯤꯁꯦ ꯔꯨꯞ ꯂꯩꯅ ꯆꯦ ꯑꯦꯟ ꯇꯥꯃꯣ ꯑꯣꯀꯦ ꯑꯗꯨ ꯂꯣꯏꯈ꯭ꯔꯦ ꯖꯤꯕꯨ ꯈꯥꯏꯗꯤꯝꯒꯤ ꯃꯈꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯚꯤꯗꯤꯑꯣ ꯇꯣꯏꯅ ꯊꯥꯒꯠꯄꯤꯔꯛꯑꯣ ꯖꯤꯕꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯅꯦ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯤꯁꯨ ꯀꯩꯅꯣ ꯅꯠꯇꯦ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯦ ꯑꯗꯒꯤ ꯏꯚꯟ ꯑꯩ ꯑꯥꯏ ꯇꯤꯗ ꯑꯣꯏꯔꯒꯁꯨ ꯚꯤꯗꯤꯑꯣ ꯑꯦꯗꯤꯇꯤꯡꯁꯦ ꯍꯩꯖꯕ ꯅꯠꯇꯦ ꯚꯤꯗꯤꯑꯣ ꯑꯦꯗꯤꯇꯤꯡꯁꯦ ꯖꯁ ꯍꯟꯗꯛ ꯈꯛꯇꯅꯦ ꯇꯝꯖꯔꯤꯁꯦ ꯑꯗꯣ ꯃꯇꯝ ꯑꯃꯗ ꯈꯔ ꯅꯨꯡꯉꯥꯏ ꯍꯦꯛ ꯌꯦꯡ ꯁꯥꯎꯟ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯑꯗꯥ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯩꯅ ꯑꯗꯨꯝ ꯈꯟꯕꯗ ꯑꯦꯛꯁꯄꯥꯔꯠ ꯅꯠꯇꯦ ꯑꯗꯨꯝ ꯇꯞꯅ ꯇꯝꯃꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯇꯝꯕꯩ ꯆꯠꯇꯦ ꯅꯠꯇꯕ ꯑꯩꯈꯣꯏ ꯋꯥꯔꯛꯑꯕ ꯑꯗꯨꯝ ꯀꯣꯚꯤꯗꯁꯤꯅ ꯊꯣꯛꯄ ꯌꯥꯔꯛꯇ꯭ꯔꯤꯁꯦ ꯆꯍꯤ 1 ꯃꯈꯥꯏ ꯍꯦꯟꯖꯤꯜꯂꯛꯄꯅꯤꯅ ꯋꯥꯁꯤꯜꯂꯛꯇꯅ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯃꯇꯝ ꯂꯦꯟꯕ ꯌꯥꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥꯁꯤꯁꯨ ꯂꯧꯅꯅꯕ ꯍꯥꯏꯗꯅ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤ ꯇꯧꯖꯈꯤꯕꯅꯤ ꯆꯦꯅꯦꯜꯁꯦ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯥꯅ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯛꯄꯅꯤ ꯑꯗꯣ ꯑꯗꯨ ꯃꯊꯪ ꯀꯩꯅꯣ ꯇꯧꯔꯛꯄꯗꯒꯤ ꯑꯩꯁꯨ ꯑꯃꯨꯛ ꯃꯇꯦꯡ ꯈꯔ ꯄꯥꯡꯁꯤꯟꯕꯅꯤ ꯊꯥꯒꯠꯆꯔꯤ ꯂꯦꯞꯇꯅ ꯏꯃꯦꯡ ꯇꯥꯕꯤꯌꯨ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯈꯨꯔꯨꯝꯖꯔꯤ ꯃꯊꯪꯗ ꯏꯔꯨꯡꯕꯝ ꯕꯦꯕꯤ ꯃꯉꯥꯡ ꯌꯥꯝ ꯅꯨꯡꯉꯥꯏ ꯆꯦꯒ ꯗꯥꯒ ꯕ꯭ꯂꯣꯛꯁꯤ ꯌꯦꯡꯕ ꯑꯋꯥꯕꯒ ꯂꯣꯏꯅ ꯀꯥꯎꯏ ꯃꯅꯤꯄꯨꯔꯗꯗꯤ ꯊꯔꯗ ꯋꯦꯕ ꯂꯥꯛꯑꯦ ꯅꯥꯕꯕꯨꯗꯤ ꯑꯉꯥꯡꯗꯅꯤ ꯍꯦꯟꯅ ꯅꯥꯏ ꯑꯗꯨꯒ ꯐꯦꯃꯤꯂꯤ ꯄꯨꯂꯞ ꯅꯥꯏ ꯑꯗꯨꯅꯦ ꯁꯤ ꯊꯥꯔꯠ ꯋꯦꯕꯁꯦ ꯑꯩꯅꯁꯨ ꯃꯃꯥꯡ ꯍꯥꯏꯖꯈꯤꯕꯗꯣ ꯑꯉꯥꯡ ꯈꯛꯇꯗ ꯅꯠꯇꯦꯀோ ꯕꯤꯂꯣ 40 yearsꯁꯦ ꯌꯥꯝ ꯁꯣꯛꯈꯤꯕꯅꯤ ꯑꯩꯈꯣꯏ ꯁꯤꯁꯨ ꯌꯥꯝ ꯁꯣꯛꯈꯤꯀꯣ ꯑꯗꯨꯅ ꯆꯦꯛꯁꯤꯟꯕꯤꯌꯣ ꯅꯍꯥ ꯃꯈꯩꯁꯨ ꯊꯧꯁꯥꯗꯕ ꯇꯧꯕꯤꯅꯨ ꯆꯦꯛꯁꯤꯟꯅꯁꯨ ꯑꯗꯨꯝ ꯅꯥꯔꯤꯅꯦ ꯃꯤꯅ ꯎꯕꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯌꯨꯝꯒꯤ ꯐꯦꯃꯤꯂꯤ ꯑꯃ ꯅꯥꯔꯛꯄꯗ ꯑꯩꯈꯣꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯌꯨꯝꯂꯩ ꯀꯩꯔꯩꯁꯤꯗꯤ ꯑꯩꯈꯣꯏ ꯖꯣꯏꯟ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯄꯨꯂꯞ ꯂꯩꯕꯅꯤꯅ ꯋꯥꯁꯔꯨꯝ ꯕꯥꯊꯔꯨꯝ ꯀꯔꯤꯁꯤ ꯁꯦꯄꯔꯦꯠꯁꯦ ꯑꯌꯥꯝꯕꯅ ꯂꯩꯅꯗꯦ ꯂꯩꯕ ꯀꯥꯡꯕꯨ ꯈꯔ ꯑꯃ ꯂꯩꯔꯒ ꯑꯗꯨꯅ ꯑꯁꯤꯗꯩꯁꯨ ꯃꯦꯟ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯅꯔꯛꯄ ꯖꯥꯠꯅꯤꯀꯣ ꯑꯗꯨꯅ ꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯌꯨ ꯊꯥꯔꯠ ꯋꯦꯕꯁꯦ ꯕꯤꯂꯣ 40 years ꯌꯥꯝ ꯁꯣꯛꯈꯤꯕꯅꯤꯀꯣ ꯃꯊꯪꯗ ꯏꯔꯨꯡꯕꯝ ꯕꯦꯕꯤ ꯃꯉꯥꯡꯒꯤ ꯑꯃꯨꯛꯀ ꯂꯥꯏꯚꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯦ ꯊꯥꯒꯠꯆꯔꯤ ꯏꯔꯨꯡꯕꯝ ꯕꯦꯕꯤ ꯄ꯭ꯂꯤꯖ ꯀꯤꯞ ꯂꯚꯤꯡ ꯑꯁ ꯑꯦꯟ ꯁꯄꯣꯔꯠ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯋꯥꯔꯤ ꯁꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯅꯥꯗꯥꯗ ꯈꯪꯕ ꯃꯤ ꯂꯩꯔꯝꯕꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏ ꯑꯃꯅꯦ ꯅꯨꯡꯉꯥꯏꯕ ꯑꯃꯅꯤ ꯑꯗꯨꯅꯁꯨ ꯋꯥꯔꯤ ꯅꯨꯡꯉꯥꯏꯍꯜꯂꯤ ꯃꯊꯪꯗ ꯁꯥꯂꯇꯥ ꯀꯩꯁꯥꯝꯅ ꯍꯥꯏꯕꯤꯔꯛꯏ ꯆꯦꯒ ꯇꯥꯃꯣꯒꯁꯤ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯁꯤ ꯍꯥꯏꯈ꯭ꯔꯦ ꯅꯤꯡꯊꯧꯈꯣꯡꯗꯒꯤꯅꯤ ꯑꯅꯧꯕ ꯌꯥꯝ ꯂꯥꯛꯄꯒꯤ ꯑꯩꯈꯣꯏꯁꯤ ꯃꯌꯥꯝꯅꯁꯨ ꯈꯪꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯤ ꯂꯝꯁꯤ ꯅꯤꯡꯊꯧꯈꯣꯡꯗꯒꯤꯅꯤ ꯏꯕꯥꯅꯤꯃꯛ ꯆꯞ ꯃꯥꯟꯅꯩ ꯅꯤꯡꯊꯧꯈꯣꯡꯗꯒꯤꯅꯤ ꯃꯊꯪꯗ ꯕꯣꯂꯤꯋꯨꯗ ꯁꯣꯡ ꯕ꯭ꯔꯗꯔ ꯑꯩꯈꯣꯏ ꯂꯝꯁꯤꯗꯗꯤ ꯗ꯭ꯔꯤꯡ ꯑꯦꯟ ꯗ꯭ꯔꯥꯏꯚꯁꯤ ꯌꯥꯝ ꯇꯣꯏꯅ ꯇꯧꯕ ꯊꯦꯡꯅꯩ ꯅꯨꯡꯗꯥꯡꯗꯅ ꯃꯔꯨꯑꯣꯏꯅ ꯑꯦꯛꯁꯤꯗꯦꯟꯗ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤ ꯀꯌꯥꯒꯤ ꯂꯥꯏꯐ ꯃꯥꯡꯉꯤ ꯀꯅꯥꯗꯥꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯁꯤꯒꯨꯝꯕ ꯀꯌꯥ ꯊꯣꯛꯇꯕ꯭ꯔꯥ ꯀꯩ ꯍꯥꯏꯅꯤꯡꯕꯒꯦ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏ ꯕꯣꯂꯤꯋꯨꯗ ꯁꯣꯡ ꯃꯁꯤꯒꯤꯁꯦ ꯑꯩꯅ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯒꯦ ꯇꯧꯔꯝꯕꯅꯦ
masi kamai tawega Canada ga India ga khene si kamai taw yam sathi na khena rab jani drive and driving gi kan se bon si ko driving is tay mati am dami ani hum talo jage masi kamai tawega even license si phangna bona bada ai si ma India da gari si chahi tare ni pan tara hen thawam ne do India asda mu license phangna bona bada around chahi thama to changi han bada moina tawbasi written test ko adi moi gi no lei rules and regulation mayam lei adu par matung da written test am taw written test to pass tawra matung da amu gari si gari thawgi test taw da ni gari thawbasi India ga siga mara de India dana akoi si driver si right side da driver gi no side choi adu som dana left side ne koi gi driver gi set choi se adagi sida adagi gear si jo sida ya moi si manual se ya moi de automatic auto gear se ya moi ko adagi masida rules mayam lay lambi si thom matam da let's say like I'm driving on a road this the masigi matik ko in speed chekene ko masigi nakan da kan mo thele ma boredom thele masigi lambi matik sin 40 km by per hour speed thawada ni adi khara mun la ga mu harakani 35 thawada ni khara mun la ga 60 thawada ma harakani khara mun la ga 50 thawada ni harakani khara la 80 thawada ni khara la 70 100 is the maximum ko adumai taw lai ko lambi gari thau matam da nakan da theli ba kan speed limit se khu yenga thau ko adu helura ga di let's say like 40 thamne 60 100 thau ro ga di phar ne police na ko ai ko na india ga type to anywhere lai ko na kat ni yang thau da du ya di every state street road or highway si tong speed lai du yenga thau jai then adu mathang da mo license du mo kan le license su phang na phona ba da prekha tha da na dagi numit 10 ni kun ni tam da na tàu để tầm ấy tầm mà tung được phải khá thà này phải khá thà bây giờ phê luôn rồi mấy cái gì pass được đó ở đây là mà đu rồi đấy là lại muốn license bằng nghe now license một cái này lấy license là G2 hay một cái G hay một G ấy xin là cái full license thôi có nhà tôi là G2 ấy xin là cái tăng hành thao cái này standard cái này tại mà xin là cái anh ông bữa license không cái này đó là hai ba G2 hai ba license pai ba mi xin là cái gì ba ju thaga hay alcohol gì thaga tháo mà bây giờ đấy police nó phá ra then you are gone license kak pi ai adagi moi demerit point adu da myam dari akoi this da yam kan moi sikai ga demerit point adu da hare ga di punishment si kai di paisa da pi wa no je akoi gi insurance ki insurance yam tai ko da insurance ki paisa ji yam thang hengalan ba tare ko lupa lising tham da minimum da ko na se da thi ba insurance premium ji lupa lising taram minimum ji taram thi da tham da insurance ki do gari driver amagi aduna let's say like aina do gari du thakna lambi tha to thoba da phar ga di ngasai lupa lising ta thirum ba ji lising tra ngau rok pe kun rok pe ko daga adum moina na tor ga license ka kine ada ko agi type ta ko license am ko kre to mo sa lu ge da du ya de ba si di elok pura fully kan ne na fully automatic fully on ba computerized system ba ne number ji ne ba check to je ada agi type ta khara adu da hi ada ba aduna amtang ka khaga di it's very difficult na masida gari thau si am check ni ada accident mo thok ta ba di yaw de thok ya du ga mai to ba si khara kan to hai ta yam serious wa long ni hai ta ta ga che madu gi se koi blog ma sim ge yam khan na ko na jari madu da yam to ke mathang da yai faba surai sham amuk lak pi re brother gi numit kuding mi tara gi mathak ta adum si re nungai tre positive so be su 100k dum yaw re chumi yam nungai te masi koi mi yam je da bai koi Manipur gum ba di masi yam nungai thwa ano mani ku check in la si aduna na te mo di ta ga cheri brother ya ka ba mathang da Renu Devi hello sir ma'am good evening thank you live connecting god bless your family Renu Devi koi sar ma'am si di ko bira no hoi di cham ba kan ni common family kan ni na sar ma'am si ko kan wa dum min na tra ga chahi lenga or ga na tra ga mathak ko ga na min na dum ko bi ro no ga koi ne khada han ba gi piom de le ga na dum ta mo che dum ko bi ro koi sar ma'am si di no ai de ta koi pam de very simple family adum ba man pam de to ko bi ga kan ta ga che Kasala ta kasam yam nungai re address hai bi bagi matung da su adum thagala o video hai thank you phải ngắm mấy để chúng ta có trả cái hàng hàng si mà cả tôm video mà thêm
ꯊꯥꯒꯠꯆꯔꯛꯀꯦ ꯊꯦꯡꯛ ꯌꯨ ꯁꯅꯥꯇꯥ ꯀꯩꯁꯥ ꯃꯤꯡꯁꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯅꯤ ꯃꯤꯁꯦ ꯑꯝꯇ ꯁꯛ ꯀꯩꯅꯣ ꯇꯧꯅꯗ꯭ꯔꯕꯅꯤꯅ ꯃꯤꯡꯁꯦ ꯑꯣꯏꯅ ꯂꯣꯏꯅ ꯍꯥꯏꯔꯦ ꯄꯥꯊꯣꯛꯄ ꯃꯇꯝꯗ ꯋꯥꯔꯧꯕꯤꯅꯣ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯋꯥꯔꯧꯕꯤꯗꯅꯕ ꯆꯍꯤ ꯍꯥꯏꯖꯔꯤ ꯈꯪꯖꯗꯕꯅꯤꯅ ꯑꯗꯨꯝ ꯆꯍꯤ ꯑꯍꯜ ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯒꯤ ꯈꯔ ꯅꯍꯥ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯤꯡ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗꯗꯤ ꯄꯥꯊꯣꯛꯄꯗꯗꯤ ꯃꯤꯡ ꯁꯣꯏꯅ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯄꯥꯊꯣꯛꯆꯔꯦ ꯖꯤꯕꯨ ꯈꯥꯏꯗꯦꯝ ꯗꯗꯥꯒ ꯆꯦꯒꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯁ꯭ꯇꯦ ꯁꯦꯞ ꯍꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯖꯤꯕꯨ ꯈꯥꯏꯗꯦꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯪꯗꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯕꯨꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯗꯩ ꯑꯩꯈꯣꯏꯗꯁꯨ ꯃꯌꯥꯝꯁꯦ ꯂꯣꯏ ꯅꯨꯡꯁꯤꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯝꯃꯤ ꯑꯗꯒꯤ ꯃꯤ ꯈꯪꯅꯕ ꯂꯩꯇꯕꯅꯤꯅ ꯖꯁ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯗꯨ ꯃꯔꯤ ꯃꯇꯥ ꯈꯛꯇꯪ ꯅꯨꯡꯁꯤꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯐꯦꯃꯤꯂꯤꯁꯤꯃꯁꯨ ꯄꯨꯔꯥ ꯂꯣꯏꯅ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯐꯦꯃꯤꯂꯤ ꯆꯥꯎꯔꯦ ꯆꯥꯎꯊꯣꯛꯑꯦ ꯐꯦꯃꯤꯂꯤ ꯌꯥꯝ ꯍꯥꯏꯇꯥꯔꯦ ꯆꯥꯎꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯁꯦꯡꯅ ꯑꯗꯨꯅꯦ ꯑꯩꯗꯤ ꯋꯥꯔꯤ ꯁꯥꯕꯁꯤ ꯌꯥꯝ ꯄꯥꯝꯕ ꯋꯥ ꯉꯥꯡꯕꯁꯤ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯇꯣꯏꯅ ꯁꯥꯖꯩ ꯑꯗꯨꯝ ꯃꯣꯁ ꯄ꯭ꯔꯣꯕ꯭ꯂꯤ ꯋꯤꯀꯦꯟꯗꯕꯨꯗꯤ ꯑꯌꯥꯝꯕ ꯇꯧꯋꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝ ꯑꯃ ꯑꯌꯥꯝꯕ ꯋꯤꯀꯦꯟꯗ ꯌꯥꯝ ꯋꯥꯔꯤ ꯁꯥꯖꯩ ꯑꯩꯈꯣꯏ ꯐꯣꯟꯗ ꯀꯩꯗ ꯋꯥꯆꯞꯇ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯊꯪꯗ ꯔꯕꯤꯆꯟꯗ꯭ꯔ ꯆꯤꯡꯉꯥꯡꯕꯝ ꯚꯤꯗꯤꯑꯣꯁꯤ ꯑꯗꯨꯝ ꯌꯦꯡꯉꯦ ꯂꯥꯏꯛꯁꯨ ꯑꯗꯨꯝ ꯅꯝꯃꯦ ꯋꯥ ꯉꯥꯡꯕ ꯍꯩꯇꯕꯒꯤ ꯀꯣꯃꯦꯟꯗꯤ ꯄꯤꯔꯨꯗ꯭ꯔꯦ ꯑꯗꯨꯕꯨ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛ ꯌꯥꯝ ꯄꯥꯝꯖꯩ ꯅꯣꯇꯤꯐꯤꯀꯦꯁꯟ ꯍꯦꯛ ꯂꯥꯛꯄꯒ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯦꯡꯖꯩ ꯃꯈꯥ ꯇꯥꯅ ꯅꯣꯂꯦꯖ ꯑꯣꯏꯕ ꯁꯤꯌꯥꯔ ꯇꯧꯕꯤꯔꯛꯎ ꯔꯕꯤꯆꯟꯗ꯭ꯔ ꯆꯤꯡꯉꯥꯡꯕꯝ ꯊꯥꯒꯠꯆꯔꯤ ꯑꯃꯗꯤ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯇꯧꯕꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯌꯦꯡꯕꯤꯕ ꯀꯣꯃꯦꯟ ꯄꯤꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯣꯏꯗꯅꯃꯛ ꯑꯩꯈꯣꯏ ꯃꯊꯪ ꯐꯖꯕ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯀꯦ ꯀꯣꯚꯤꯗꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯌꯥꯝꯕ ꯑꯩꯈꯣꯏꯁꯤ ꯏꯟꯇꯔꯅꯦꯜꯒꯤ ꯑꯣꯏꯕ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯉꯥꯛꯇ ꯑꯌꯥꯝꯕ ꯇꯧꯔꯦ ꯆꯥꯕ ꯊꯛꯄꯒꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯈꯔ ꯐꯔꯒꯗꯤ ꯑꯩꯈꯣꯏ ꯀꯣꯏꯊꯣꯛꯄꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯗꯣ ꯄ꯭ꯂꯥꯟꯗꯤ ꯇꯧꯔꯤ ꯍꯟꯗꯛꯀꯤ ꯋꯤꯛꯁꯤꯗ ꯀꯃꯤꯡ ꯋꯤꯛꯁꯤꯗ ꯑꯩꯈꯣꯏ ꯀꯗꯥꯏꯗꯅꯣ ꯈꯔꯗꯤ ꯆꯠꯀꯦꯕꯒꯤ ꯄ꯭ꯂꯥꯟ ꯂꯩꯔꯤ ꯑꯗꯨ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗ ꯕꯣꯂꯤꯋꯨꯗ ꯁꯣꯡ ꯏꯁꯩ ꯑꯃꯇꯪ ꯁꯛꯄꯤꯔꯛꯎ ꯏꯁꯩꯁꯨ ꯄꯥꯝꯕ ꯃꯥꯜꯂꯦ ꯇꯥꯃꯣꯁꯦ ꯄ꯭ꯔꯤꯚꯤꯌꯁ ꯕ꯭ꯂꯣꯛꯀꯤ ꯈꯥꯡꯁꯥꯔꯦ ꯕꯦꯡ ꯅꯪꯒꯤ ꯁꯛꯄꯗꯣ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯣꯏꯗꯅ ꯁꯛꯄꯤꯔꯛꯀꯅꯤ ꯈꯟꯖꯩ ꯃꯇꯦꯛ ꯑꯃ ꯁꯛꯇꯣꯛꯑꯝꯕꯅ ꯃꯃꯥꯡꯁꯨ ꯃꯌꯥꯝꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯅꯤ ꯑꯗꯣ ꯁꯛꯈꯤꯗ꯭ꯔꯦ ꯑꯗꯣ ꯕꯣꯂꯤꯋꯨꯗ ꯁꯣꯡ ꯊꯥꯒꯠꯆꯔꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯍꯥꯏꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗ ꯑꯩꯈꯣꯏꯁꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯁꯤꯡꯒꯔ ꯑꯃꯗꯤ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯁꯤ ꯏꯁꯩ ꯁꯨꯔ ꯉꯪꯕꯅꯤ ꯇꯥꯗꯕ ꯀꯩꯗꯧꯔꯒꯦ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯃꯌꯦꯛꯁꯤꯁꯨ ꯍꯦꯛ ꯐꯥꯗꯕꯅꯤꯅ ꯌꯦꯡ ꯈꯣꯠꯇꯅ ꯇꯧꯕꯅꯤꯅ ꯃꯊꯪꯗ ꯑꯩ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤ ꯕ꯭ꯂꯣꯛ ꯑꯃꯗ ꯁꯛꯆꯔꯛꯀꯦ ꯂꯥꯏꯚꯁꯤꯗꯤ ꯈꯔ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯉꯁꯤ ꯃꯊꯪꯗꯤ ꯇꯧꯔꯒꯦ ꯄ꯭ꯔꯥꯛꯇꯤꯁ ꯑꯃꯗꯤ ꯇꯧꯒꯦ ꯑꯗꯨꯒ ꯂꯥꯏꯚꯇꯨ ꯐꯖꯅ ꯑꯩ ꯉꯁꯤꯗꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟꯗꯤ ꯇꯧꯍꯧꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯦꯠꯂꯤꯁ ꯃꯌꯦꯛꯇꯨ ꯈꯪꯗ꯭ꯔꯒꯗꯤ ꯁꯛꯆꯤꯜꯂꯨꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯦꯛ ꯁꯛꯎꯔꯒ ꯇꯥꯕꯁꯨ ꯃꯌꯥꯝ ꯇꯧꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯣ ꯃꯊꯪꯗ ꯑꯩ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯂꯥꯏꯚꯇ ꯑꯣꯏꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯃꯆꯥ ꯑꯃ ꯇꯧꯖꯔꯝꯒꯦ ꯊꯥꯒꯠꯆꯔꯤ ꯏꯔꯨꯡꯕꯝ ꯕꯦꯕꯤ ꯃꯉꯥꯡ ꯃꯁꯤ ꯑꯩꯅ ꯈꯟꯕꯗ ꯏꯔꯨꯡꯕꯝ ꯕꯦꯕꯤꯁꯤ ꯁꯣꯏꯗꯅ ꯀꯅꯥꯗꯥꯗ ꯁꯣꯏꯗꯅ ꯂꯥꯛꯀꯗꯕ ꯃꯥꯜꯂꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯃꯤꯁꯤꯡ ꯍꯦꯟꯒꯠꯅꯕ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯗꯤ ꯆꯦꯅ ꯏꯟꯁꯥꯡ ꯊꯣꯡꯕ ꯂꯣꯏꯕꯒ ꯗꯗꯥꯅ ꯉꯁꯤꯗꯤ ꯏꯟꯁꯥꯡ ꯍꯥꯎꯗꯣꯔꯤ ꯈꯨꯕꯤ ꯆꯤꯈꯥꯏꯕ ꯌꯥꯎꯗꯣꯔꯦ ꯁꯛꯄꯤꯕꯗ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯔꯦ ꯆꯥꯕꯩ ꯁꯔꯨꯛ ꯑꯣꯏ ꯂꯩꯔꯦ ꯁꯤꯗꯤ ꯏꯔꯨꯡꯕꯝ ꯕꯦꯕꯤ ꯍꯌꯦꯡ ꯇꯧꯕꯤꯔꯒꯗꯤ ꯌꯨꯝ ꯄꯥꯟꯕꯤꯔꯒꯗꯤ ꯈꯪꯕꯤꯔꯝꯃꯅꯤ ꯌꯨꯝ ꯄꯥꯟꯕꯤꯔꯒꯗꯤ ꯈꯪꯉꯦꯀꯣ ꯊꯣꯡꯕ ꯊꯥꯛꯄ ꯇꯧꯔꯤꯕꯁꯤꯡꯁꯤꯁꯨ ꯊꯥꯒꯠꯄꯤꯔꯒꯗꯤ ꯃꯣꯏꯁꯨ ꯍꯔꯥꯎꯖꯩ ꯍꯥꯏꯇꯥꯔꯦ ꯍꯥꯎꯏ ꯑꯗꯨ ꯑꯗꯥ ꯍꯥꯏꯅ ꯍꯥꯏꯕꯤꯕꯁꯨ ꯃꯣꯏꯁꯨ ꯍꯔꯥꯎꯗꯅ ꯃꯊꯪꯗꯁꯨ ꯑꯍꯥꯎꯕ ꯊꯣꯡꯅꯤꯡꯕꯒꯤ ꯃꯣꯇꯤꯚꯦꯁꯟꯅꯤ ꯈꯪꯉꯦ ꯇꯧꯖꯔꯤꯗꯨꯁꯨ ꯊꯥꯒꯠꯆꯔꯤ ꯔꯦꯕꯤꯇꯥ ꯃꯅꯤꯄꯨꯔꯤ ꯆꯦꯅꯦꯜꯅ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯕꯤꯔꯛꯏ ꯈꯨꯔꯨꯝꯖꯔꯤ ꯔꯦꯕꯤꯇꯥ ꯃꯅꯤꯄꯨꯔꯤ ꯆꯦꯅꯦꯜ ꯔꯦꯕꯤꯇꯥ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜ ꯑꯩꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯍꯣꯏ ꯔꯦꯕꯤꯇꯥ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯚꯤꯖꯤꯠ ꯇꯧꯖꯒꯦ ꯑꯗꯣꯝꯒꯤ ꯆꯦꯅꯦꯜꯁꯨ ꯀꯔꯤꯒꯨꯝꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯝꯗ꯭ꯔꯒꯗꯤ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯖꯔꯒꯦ ꯉꯁꯤꯃꯛ ꯕꯤꯖꯤꯇꯥ ꯂꯥꯛꯄꯤꯔꯦ ꯕꯤꯖꯤꯇꯥ ꯀꯨꯃꯥꯝ ꯌꯥꯝ ꯅꯨꯡꯁꯤꯔꯕ ꯕꯤꯖꯤꯇꯥ ꯀꯨꯃꯥꯝꯁꯤ ꯏꯆꯟꯅꯤ ꯃꯣꯏꯔꯥꯡꯗꯒꯤ ꯑꯣꯏꯔꯤꯖꯥꯠꯂ ꯃꯥꯁꯤꯕꯨ ꯀꯨꯃꯥꯝꯁꯤ ꯃꯣꯏꯔꯥꯡꯗꯒꯤ ꯑꯣꯏꯒꯟꯕꯅꯤ ꯀꯨꯃꯥꯝꯁꯤ ꯃꯣꯏꯔꯥꯡꯗꯁꯨ ꯂꯩ ꯑꯇꯩꯗꯁꯨ ꯂꯩꯔꯝꯅꯤ ꯃꯣꯏꯔꯥꯡꯗꯗꯤ ꯑꯩꯁꯦ ꯈꯔ ꯊꯦꯡꯃꯜꯂꯦ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯑꯉꯥꯡꯈꯩꯗꯤ ꯏꯅꯝꯃ ꯍꯥꯏꯔꯦ ꯑꯉꯥꯡꯈꯩ ꯕꯤꯖꯤ ꯑꯣꯏꯔꯦ ꯕꯤꯖꯤꯇꯥ ꯑꯃ ꯑꯇꯣꯝꯕꯁꯦ ꯉꯥꯏꯍꯥꯛ ꯌꯥꯎꯔꯝꯃꯦ ꯑꯍꯟꯗꯤ ꯃꯊꯛ ꯂꯩꯈ꯭ꯔꯦ ꯃꯥ ꯉꯁꯤꯗꯤ ꯃꯥ ꯌꯥꯎꯔꯔꯣꯏ ꯍꯥꯏꯔꯦ ꯃꯊꯪꯗ ꯌꯥꯎꯒꯦ ꯍꯥꯏꯔꯦ ꯅꯥꯀꯟꯗ ꯑꯄꯤꯛꯄꯁꯤ ꯐꯝꯃꯤ ꯃꯥ ꯀꯩꯀꯩ ꯆꯥꯕꯤ ꯊꯛꯄꯤ ꯈꯔ ꯇꯧꯔꯤ ꯑꯗ ꯕꯤꯖꯤꯇꯥꯁꯤ ꯃꯣꯏꯔꯥꯡꯗꯩꯔ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯃꯊꯪꯗ ꯊꯥꯒꯠꯆꯔꯤ ꯕꯤꯖꯤꯇꯥ ꯑꯩꯈꯣꯏ ꯌꯥꯝꯅ ꯇꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯇꯣꯏꯅ ꯂꯥꯏꯛ ꯇꯧꯕꯤꯔꯛ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯄ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯌꯥꯝ ꯅꯨꯡꯁꯤꯔꯕ ꯏꯆꯟꯅꯤ ꯑꯩꯕꯨꯁꯨ ꯌꯥꯝ
masak fazay haibirapagid amukda thagatsari Sadana malika hairakramina nang achapa kongdo achapot lay kongdo visita amsa gi lay thank you matanda Sandhya Laisung hai ina ma Andy do tum khrabo ari Sandhya akhoi se kanone akhoi de ayuk ne ayuk pung 12 ga min 15 chale ado ma si masidi live si yawe na ma kai ke no khatawri matanda yahonjarake matanda haigizon Nirmala Devi nahangi padigom do yumdi yame frozen tawbadu adum kuina thamba yawari Oh, padikom si akoigi kano si Nirmala si swimming hajare ko ada akoigi kano yamna video khuding da comment tawbira pa support tawbiba misamiyo yamni yam thagachari akoigi video bo leptani yeng bibai dama padikom de yam phajai manam se yamna nungsiba padikom akoina do store da lege ba phangdaba padikom oirame ado hoi frozen do ayu ahamba tawbani akoigi nakupi aina mamangda nakupi frozen tawgibagi video ma semribado mamangda thahumari mamangda Then, Padicom say lead at the how the begin as some or Padosi, Canada, Piru, doing the Padicom in Sang and Charles Jadan, and I know frozen of Singre, to frozen say, I don't tambaya, it's a hitch up a tambaya, great frozen or I mean, a queen of Charam died, Chan Tagam died, a Katang Lokopi, Lako Tamadi, Patara Eco, Queen of Kalako Tamagadi. Other was just half the second minute, within 1 minute, high tare. I do the Lakoga happy agadi as I do. Queen thamba yare mayamsu leiragadi frozen si adum frozen gi process si adum tabiyo ado sidadi frozen si yamna tawe akhoi su khangdiko Canada da laakanda khangbani store su frozen gi item si loina ayamba frozen item loina phange sa do su vegetables or su adagi snacks items samosa gumba kai haitare adagi vegetable rolls sidadi frozen si yamna phange moi packing tara ga fata yole dona Hoi, chahi chupaya sabi yare frozen the queen is a frozen thamari kuida nam thambe are mathang da Manipur viral mani su khrum jari matha su khrum jari bai gi aina yamna pamjaba si yamna simple oiba mi mali stay safe god bless your family mani mala aina panbirak basi akoi gi radio gi pasithi pakum gi mani mala ni yamna konjel yamna phajaba hai tare koi na ngang wai yamna pamjaba aina ngaujaba makoi konjel yam ngaujaba kan mo mani madugi ming no kaubira pasi ai khoi gi yam lai fai so me kado ni mi si khoi ta adu ga do kano chi isam sam na hi punsi si karam ka na masi si ni haying si ni khangdap si da sakang na na likhan na na ani keno tong na kado ni isam sam na dum himina lo re adu ni khoi so khoi so mi yo ni kado ge sa mane kari hen na kari khang na khoi na bu ni keno tau lo no adu ni sa mane khoi khoi su wan ro pagi mi makhan ni kon thinai so phauji thinai padam ju thinai bad guys everything makhan ni kon thinai si so na sakka ko mi thina ba dai ko nuai da ba phau gi ba mayam ma lai ba thina ba dai ko harau gi ba mayam lai thaja ro da ba mi da gi mateng yam na phang ma tam da yam harau gi ba mi kup ka ma so lai aduna ko su khal ai su matam ma da kan ni hina aina ngam ba tan ja matam la ga di ni bu harau nu si na loina bi ba ngam mateng pang bi ba wari sabi ba masi soina mai su da tawjagi ni sora khrum jaki bani madu soidana angam boy bina ba ai sona su thongyan pi bi boy sun thagachari amukka hana Manipur marel mathang da arun thoksom gi mai se message amani type throm ma le do message thorok kidre ado message am thorok kana pa jarake mathang da Rabichandra chingang ba Manipur da karam kanda lapagi plan le bi bage hai Rabichandra Manipur thok pai se 2019 dagi thoke na dum plan thok pani koi ina angang atom si 19 da pok pani ado he pok pai koi matam khale ga Manipur si thoke na ka plan kan tor pani di covid ke ki la ki dagi yum su saw ne se thoro hai ngai kan na ra mani thoro na thoro hai ngai thoro je no hi thoro pe andre na aduna covid si khara pharak pa ga dum thok hanak che thok ken ta hanak che hanak ki July or July tang trama si mu thoke na somehow thoke tar mo ni plan so mu kara postpone to re kala ga so na thro ani taga cheri Rabichandra matang da Sandhya le sung bam ayuk ki ne hai ba o ai di
ꯑꯩꯗꯤ ꯈꯣꯏ ꯁꯣꯝꯗꯗꯤ ꯅꯨꯡꯗꯥꯡ ꯑꯣꯏꯕꯒꯤ ꯍꯪꯉꯤꯅꯤ ꯏꯀꯥꯏꯖꯩꯗ ꯀꯩꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯥꯏꯗꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯅꯦ ꯃꯁꯤꯁꯨ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯈꯪꯍꯟꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯁꯨ ꯈꯪꯉꯛꯇꯦꯕ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯗꯦ ꯑꯣꯏꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯃꯗ ꯅꯥꯏꯠ ꯑꯣꯏꯕꯁꯤꯁꯨ ꯃꯇꯝ ꯑꯩꯈꯣꯏꯁꯨ ꯈꯪꯉꯛꯇꯦ ꯃꯇꯝꯗꯣ ꯀꯣ ꯑꯗꯨꯅ ꯃꯁꯤꯒꯤ ꯅꯣꯂꯦꯖꯁꯤꯁꯨ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯈꯪꯍꯟꯅꯤꯡꯕ ꯑꯩꯈꯣꯏ ꯋꯤ ꯑꯥꯔ ꯏꯟ ꯗꯦ ꯇꯥꯏꯝ ꯌꯨ ꯑꯥꯔ ꯏꯟ ꯅꯥꯏꯠ ꯀꯣ ꯁꯤꯒꯤ ꯈꯦꯠꯅꯕꯁꯤꯡꯁꯤꯁꯨ ꯍꯥꯏꯐꯦꯠ ꯈꯪꯍꯟꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯏꯔꯨꯡꯕꯝ ꯕꯦꯕꯤ ꯃꯉꯥꯡ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯐꯗꯤꯒꯣꯝ ꯌꯥꯝꯅ ꯐꯪꯕꯁꯨ ꯋꯥꯔꯦ ꯍꯥꯏꯔꯦ ꯕꯦꯕꯤ ꯂꯥꯛꯑꯣ ꯐꯗꯤꯒꯣꯝꯁꯦ ꯍꯦꯛꯑꯣ ꯂꯥꯛꯑꯣ ꯑꯩꯁꯨ ꯂꯣꯏꯔꯦ ꯑꯗꯣ ꯑꯃꯨꯛꯀꯁꯨ ꯍꯨꯟꯖꯤꯟꯈꯔꯦ ꯍꯨꯟꯖꯤꯟꯕꯗꯤ ꯃꯔꯨꯁꯦ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯕꯗꯣ ꯏꯪꯈꯣꯜ ꯀꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯝ ꯃꯣꯏꯗ ꯑꯗꯨꯝ ꯌꯥꯝ ꯀꯟꯅ ꯁꯦꯕꯥꯁꯨ ꯆꯪꯗꯦꯗꯅꯀꯣ ꯃꯣꯏꯗꯤ ꯑꯗꯨꯅ ꯐꯗꯤꯒꯣꯝꯁꯦ ꯍꯦꯛꯑꯣ ꯂꯥꯛꯑꯣ ꯑꯩꯒꯤꯗ ꯌꯥꯝꯅ ꯍꯧꯖꯤꯛ ꯂꯩꯔꯦ ꯃꯅꯝꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯐꯗꯤꯒꯣꯝꯅꯦ ꯑꯗꯣ ꯍꯦꯛꯑꯣ ꯂꯥꯛꯑꯣ ꯅꯪ ꯀꯅꯥꯗꯥꯗꯁꯨ ꯂꯥꯛꯇꯧꯕ ꯀꯨꯏꯗ꯭ꯔꯕ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯑꯗꯣ ꯂꯥꯛꯑꯣ ꯋꯦꯜꯀꯝ ꯇꯧꯒꯦ ꯐꯗꯤꯒꯣꯝꯗ ꯋꯦꯜꯀꯝ ꯇꯧꯔꯒꯦ ꯃꯊꯪꯗ ꯕꯣꯂꯤꯋꯨꯗ ꯁꯣꯡ ꯕ꯭ꯔꯗꯔꯒꯤ ꯐꯦꯃꯤꯂꯤꯁꯤ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯄꯣꯛꯏ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯕ ꯃꯥꯜꯂꯤ ꯗꯣꯃꯦꯁꯇꯤꯛ ꯚꯥꯏꯑꯣꯂꯦꯟꯁꯀ ꯁꯥꯎꯅꯔꯒ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯗ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯏꯃꯨꯡꯁꯤꯡꯗ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯅꯕ ꯑꯦꯋꯥꯔꯅꯦꯁ ꯊꯝꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯕꯣꯂꯤꯋꯨꯗ ꯁꯣꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣ ꯑꯃꯅꯤ ꯐꯦꯃꯤꯂꯤꯁꯤ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯅꯨꯡꯁꯤꯅꯗ꯭ꯔꯒꯗꯤ ꯂꯩꯃꯤꯟꯅꯕꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗꯣꯏꯖꯥꯠꯅꯤ ꯅꯨꯡꯁꯤꯅꯗꯕ ꯌꯥꯅꯤ ꯅꯨꯡꯁꯤꯗꯕ ꯌꯥꯅꯤ ꯌꯥꯝ ꯅꯨꯡꯁꯤꯗꯕ ꯌꯥꯅꯤꯗ ꯅꯨꯡꯁꯤꯗ꯭ꯔꯒꯗꯤ ꯚꯦꯔꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯚꯦꯔꯤ ꯕꯦꯗ ꯇꯦꯁ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯅꯗ꯭ꯔꯒꯗꯤ ꯑꯗꯨꯒꯗꯤ ꯅꯨꯡꯁꯤꯅꯁꯦ ꯍꯥꯏꯔꯒꯗꯤ ꯅꯨꯡꯁꯤꯅꯕꯁꯤꯅꯗꯤ ꯌꯥꯝꯅ ꯐꯕ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯅ ꯂꯩꯖꯔꯤ ꯑꯩꯈꯣꯏꯒꯤ ꯋꯥꯏꯐꯤ ꯑꯗꯒꯤ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯑꯩ ꯑꯗꯨꯝ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯤ ꯃꯣꯏꯅꯁꯨ ꯍꯔꯥꯎꯅ ꯇꯧꯕꯤ ꯑꯩꯅꯁꯨ ꯑꯗꯨꯝ ꯃꯈꯣꯏꯕꯨ ꯍꯔꯥꯎꯅ ꯑꯗꯨꯝ ꯂꯣꯏꯅꯕꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯁꯣꯏꯗꯅꯃꯛ ꯐꯦꯃꯤꯂꯤ ꯈꯨꯗꯤꯡꯃꯛꯅ ꯑꯃꯗꯤ ꯏꯃꯨꯡ ꯈꯨꯗꯤꯡꯃꯛꯅ ꯇꯧꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯈꯔꯗꯤ ꯑꯗꯨꯝ ꯃꯔꯩꯁꯨ ꯌꯦꯠꯅꯕꯅꯤ ꯃꯔꯩ ꯌꯦꯠꯅꯔꯒꯁꯨ ꯐꯨꯅꯕꯃꯛꯇꯤ ꯌꯥꯎꯅꯗꯦ ꯗꯣꯃꯦꯁꯇꯤꯛ ꯚꯥꯏꯑꯣꯂꯦꯟꯁ ꯌꯥꯎꯅꯗꯦ ꯉꯥꯏꯍꯥꯛꯀꯤ ꯑꯗꯨꯒ ꯀꯨꯏꯅ ꯁꯥꯎꯅꯔꯒꯁꯨ ꯂꯩꯇꯦꯗ ꯉꯥꯏꯍꯥꯛ ꯁꯥꯎꯅꯔꯒ ꯑꯗꯨꯝ ꯁꯥꯎꯅꯤꯡꯉꯗꯤ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯅꯕ ꯋꯥ ꯉꯥꯡꯅꯗꯕ ꯋꯥ ꯉꯥꯡꯅꯔꯒꯗꯤ ꯍꯦꯟꯅ ꯁꯥꯎꯒꯠꯅꯔꯤꯗꯅꯀꯣ ꯑꯗꯨꯅ ꯋꯥꯁꯦ ꯉꯥꯡꯅꯗꯕꯤꯗ ꯉꯥꯏꯍꯥꯛ ꯁꯥꯎꯅꯤꯡꯉꯗꯤ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯃꯊꯛꯇ ꯔꯕꯤꯆꯟꯗ꯭ꯔ ꯆꯤꯡꯉꯥꯡꯕꯝ ꯇꯥꯃꯣꯁꯤ ꯌꯥꯝꯅꯁꯨ ꯏꯪ ꯇꯞꯄ ꯃꯥꯜꯂꯦ ꯌꯥꯝꯅꯁꯨ ꯂꯦꯝꯖꯩ ꯏꯇꯩꯃꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯂꯥꯏꯕꯛ ꯈꯛꯇꯔ ꯐꯔꯤꯁꯤꯕꯨ ꯊꯥꯒꯠꯆꯔꯤ ꯔꯕꯤꯆꯟꯗ꯭ꯔ ꯈꯪꯗꯦ ꯃꯤꯑꯣꯏ ꯈꯔꯗꯤ ꯂꯥꯏꯕꯛ ꯐꯔꯕ ꯃꯥꯜꯂꯦ ꯑꯩꯅ ꯑꯗꯨꯝ ꯈꯟꯕꯗ ꯑꯗꯣ ꯉꯁꯤ ꯄꯨꯟꯁꯤꯅꯤ ꯂꯣꯏꯅꯃꯛ ꯂꯥꯏꯕꯛ ꯐꯔꯤꯕ ꯉꯥꯛꯇꯅꯤ ꯑꯩ ꯈꯛꯇꯅ ꯃꯤ ꯑꯃ ꯈꯛꯇꯅ ꯐꯕ ꯅꯠꯇꯦ ꯑꯩꯒ ꯑꯗꯣꯝꯒ ꯋꯥꯔꯤ ꯁꯥꯕ ꯐꯪꯖꯔꯤꯕꯁꯤꯁꯨ ꯂꯥꯏꯕꯛ ꯐꯕ ꯃꯈꯜ ꯑꯃꯅꯤ ꯃꯁꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅꯤ ꯄꯨꯝꯅꯃꯛ ꯏꯁꯣꯔꯅ ꯇꯝꯕꯤꯕꯅꯤ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯁꯤ ꯃꯊꯪꯗ ꯔꯦꯅꯤ ꯁꯂꯥꯝ ꯍꯥꯏꯕ ꯁꯣꯞꯄꯤꯡ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃꯠꯇ ꯁꯦꯝꯕꯤꯔꯛꯎ ꯁ꯭ꯄꯤꯁꯦꯜꯂꯤ MAC ꯀꯣꯁꯃꯦꯇꯤꯛꯁꯀꯤ ꯁ꯭ꯇꯣꯔ ꯆꯪꯕꯤꯔꯛꯎ ꯃꯦꯛ ꯍꯥꯏꯗꯣꯏꯅꯦ ꯃꯥꯏꯁꯦ ꯌꯦꯡꯖꯅꯤꯡꯉꯤ ꯍꯣꯏ ꯍꯧꯖꯤꯛꯁꯦ ꯁꯣꯞꯄꯤꯡꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯆꯠꯄ ꯈꯣꯠꯄꯁꯤ ꯇꯧꯗ꯭ꯔꯤ ꯑꯗꯨꯅꯅꯦ ꯑꯗꯣ ꯈꯔ ꯂꯩꯔꯒ ꯆꯠꯂꯀꯥꯟꯗ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯦ ꯔꯦꯅꯤ ꯁꯦꯐꯣꯔꯥ ꯀꯣꯁꯃꯦꯇꯤꯛꯀꯤꯗꯤ ꯌꯥꯝ ꯂꯩꯈ꯭ꯔꯦꯗ ꯁꯣꯄꯔ ꯁ꯭ꯇ꯭ꯔꯛ ꯃꯥꯔꯛ ꯁꯦꯐꯣꯔꯥ ꯂꯩꯌꯦ ꯃꯦꯛꯁ ꯂꯩꯌꯦ ꯍꯣꯏ ꯇꯧꯔꯛꯀꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯃꯊꯪꯗ ꯑꯔꯨꯟ ꯊꯣꯛꯆꯝ ꯇꯥꯃꯣ ꯐꯗꯤꯒꯣꯝ ꯍꯨꯟꯕꯤꯔꯕ 3 ꯁ꯭ꯇꯦꯞꯀꯤꯗꯣ ꯑꯗꯨꯒ ꯀꯨꯟꯖꯕꯤ ꯍꯥꯏꯔꯒꯤ ꯇꯥꯃꯣꯅ ꯅꯍꯥꯟꯁꯨ ꯆꯥꯛ ꯊꯣꯡꯐꯝꯗ ꯆꯠꯈꯤꯕꯗ ꯑꯝꯇ ꯔꯤꯁꯣꯡ ꯇꯧꯕꯤꯌꯨ ꯄ꯭ꯂꯤꯖ ꯊꯥꯒꯠꯆꯔꯤ ꯑꯔꯨꯟ ꯊꯣꯛꯆꯣꯝꯅ ꯌꯥꯝꯅ ꯐꯖꯕ ꯀꯩꯅꯣ ꯍꯥꯏꯕꯤꯔꯛꯈꯤ ꯑꯗꯣ ꯕ꯭ꯔꯗꯔꯅ ꯍꯥꯏꯕꯤꯔꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯍꯨꯟꯖꯤꯟꯖꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯗꯣ ꯃꯊꯪꯒꯤ ꯂꯣꯠ ꯍꯥꯏꯇꯥꯔꯦ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯁꯣꯏꯗꯅ ꯁꯤꯒꯤ ꯁ꯭ꯇꯦꯞ 3 ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯆꯨꯝꯕ ꯑꯩꯈꯣꯏ ꯈꯪꯉꯨꯗꯦ ꯃꯗꯨꯒꯤ ꯀꯩꯅꯣꯗꯣ ꯑꯥꯏꯗꯤꯌꯥꯗꯣ ꯃꯗꯨ ꯑꯣꯏꯅ ꯇꯧꯖꯔꯒꯦ ꯁꯣꯏꯗꯅꯃꯛ ꯑꯗꯨꯒ ꯁ꯭ꯄꯦꯁ ꯈꯔ ꯂꯩꯗꯣꯔꯦ ꯍꯌꯦꯡ ꯆꯤꯁꯤ ꯑꯗꯨꯗ ꯑꯣꯏꯅ ꯇꯧꯔꯁꯤ ꯑꯗꯨꯗ ꯑꯣꯏꯅ ꯃꯊꯪ ꯇꯧꯖꯔꯛꯑꯒꯦ ꯑꯗꯣ ꯏꯁꯩꯁꯦ ꯍꯣꯏ ꯏꯁꯩꯁꯦ ꯃꯊꯪ ꯑꯩ ꯃꯊꯪ ꯑꯃꯅꯤ ꯂꯧꯈꯠꯆꯔꯛꯀꯦ ꯅꯝꯕꯔ ꯑꯃꯅꯤ ꯂꯧꯈꯠꯆꯔꯛꯀꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯖꯔꯤ ꯑꯁꯪꯕ ꯃꯇꯝꯁꯤꯗ ꯈꯔ ꯏꯁꯩ ꯉꯪꯖꯔꯤ ꯍꯥꯏꯇꯥꯔꯦ ꯃꯤ ꯃꯇꯦꯡꯁꯨ ꯁꯋꯥꯏ ꯁꯛꯈ꯭ꯔꯣ ꯉꯁꯤꯗꯤ ꯇꯧꯖꯔꯣꯏ ꯉꯁꯤꯗꯤ ꯃꯌꯦꯛꯁꯨ ꯄ꯭ꯔꯤꯄꯦꯔꯦꯁꯟꯁꯦ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯃꯊꯪꯗ ꯔꯦꯅꯨ ꯗꯦꯕꯤ ꯍꯥꯏ ꯃꯦꯝ yours gardens is like hometown very nice okay please call me aunt because I have 3 children
We are originally from Impal. I want to request regarding job. And employ Hyderabad. Job and employment hai male. Me Call me auntie haru hai male. auntie Hyderage. Auntie Renu. The meme simply auntie copy no cham na inaw nupi dum haibiro auntie haramina inaw haigre cha haigar haibiro the hoi garden si koi sidadi summer si am tele sam garden thaba hobasi keno dei hoye koi chara si marun hunbasi ma ya address sida hogolakpasiga weather gi matam siga chana dam haitare doiduna garden center re oina yam loina leire chara se marun hunbabudi khara yawe ko pithamje gumba khamena simba gumba se hangam gumba dumudi marun huleko ado September August next month si hoje August ni ko August si paudi fajana garden si yagini mathang September dai ing bahora anena garden si musu ya ro snow gi snow matang aira ni dana koi so summer si kara garden si da matam le ni hai tare aduga kari no hai se Request regarding jobs and employment hai male. Jobs auntie Renu haijarage auntie kaujarage ado jobs and employment gi matang si akoina blog amasu mathakta hana macha amasu semjakhrabani madu su haipet refer to biro aduga specific question leraga de koi email da haipet thabiro koi soidan mo wai sa se aduga khanasi kari lebage habadu kurun jeri Bollywood song matangi matangi chithi jong pathok chage Bollywood song brother gi flashback tang haigatlaga Manipuri Bangalore hi yokibasi relatives gi through dagi chatkibra natraga isana chatkibra khara thambiu Bollywood song thagachri masi yam nusi wari ngatne da punsi gi wari singidi koi relatives ka nei bayana te ko dia koi di hingna bangam ngamna mo isa na ta yama hono ja bai tare family gi khara moi gi mental amadi financial support ki matungina moi khara support ka phangmaga ayam na di isana ta yamani da ami gi natal relatives leiraga ana tawki manate ban Bangalore Manipur dai Bangalore Europa de Bangalore dagi sidaga lai sing si ayamba isana ana tawjabani hai tare tagachari mathangda Manipur bairali khubi chikhai bagi sei do nungai bani itaugi masak udringai gidi tare ado masak udagadi tadi matega matang sapiro ngasi di sai si am request ore request on tore masi singer ora sai tam khalage da mayam sai yam da number sai yam hangbira sai tam khalage matang ai sakta rage ada ai next ki like that ngasi di preparation ji ka taw drai preparation taw da di ngai de soi mangam ma taw di ngai ai kitang mati am tang taw da ge duga mathang da soi da sai gi like point tor mathang da sai like taw se Tom W gi tamo si am chamme hare Tom tagat cheri adune ino sumathang su haja gi bado koi cham ba family de horokpa mioi ni aduna awa ba ngai ba makan mi sine theng rai se aduna ngai ta ba mayam yogi ngai ba su mayam yogi harau ba expect to do mi na very support to ki ba matang yogi adegi chi ba tanja da nungsi ba khangna chana ba sing na lai thoki mi wari asigo mo mayam je thengrak pa gi experience makan ji lai puni na mi khuri mak se di yari makai di ai ni ngami makai di mi khuri mak ki thangoi bu peren mangam ba mi amadi naman bi wani soda dum khuru magalak se ki bani thalachari irung bam baby che da si amna comedy tarom dai male haidi che da luna tarom gani thaje nunti gi da se smiling face oi hai the face is index of mine irung ho baby no ai am da hoi no pasina vitamin su pi hai dai ni do no pasi no kadam ni ai chang no kale no padi do no lai ban wari tam chana ra su phagi ta tang ra no pasni ha li mani makse do na dum no e ayam matam da aduna yare mai di nokpi ba ado kaino si su skin si su no ati an na kaino tawe ha bani koi gan si kana so yang haina bani khangde skin gi matang de khangde ko no le samta lai ti no pasi di as chang si gi vitamin si di phang de haina ni ne da do no pasi am nokpi ba tare baby kare yam nokpi ba yam si
matang chana no piu da khara pa no no hai bi no matang chana no piu mai sa bu su dum comedy ma dang ka thau yo ma yam nuai na lei bai ta nuai na lei bi nuai bai bai thagat cheri matang da roman lukram shar chak chabi ra bro imphal da di hojik numidang gi pung 9 ga mini yang kai chale ya roman เคยไงที่คอมเมนต์ตัวพี่ roman yam na nusiba kino ni brother ni akoi hojik se ayuk ki pung 12 ga makhai ta le aduna เอ็ดดี้เราเอาแมวนะตั้งทางเอ็ดดี้ใกล้เลยของมัน hojik koi chak chabi hai ta เรา matanda koijam anjali leima tamo ina maga yam nungsi an nungsi nana leibasi ubada aduki matik nungai jai punsi gi awana leitana icha singa leiba ubiu haibi toijam anjali leima ming asahi buni khangde ming anung kau jare sa iti tamo haibi ni na khara na junior ba ya thage chali toijam anjali hoi adom su adom leibiu koi su leijeri koi nungai na hing si kedaroge tari nimita sini tamu ngamba punsi na tabasida matanda umakanta salam gi utam kumar salam haiba tamo kai tei magasi yam nungsinunam daw male matam pombada hello mayam from Jerry ถ้ากันใครน่าอร่อยลาปี hello mayam from Jerry จากจานเราห้อง chắc chắn là bơ ดีละดีละ ai là ghê utam kumar salam hoi koi adom nungsi chana lei je ta le ko mi hu lai te koi mai ta lei je koi mai khalai sam sam na ru ke dong ni adom nungsi chana na adom lei jari hai ta le hojik che ning thong jam clan lai koi gi boss draw ani hai kai no mai se kang de kai no ani ban hare bro manipur da kam kan lak toi no hare okay masi du ni koi covid check pa ba maybe 2021 masi khang de masi nan du man de na khan ba da 22 la 22 mo do boy ga da adu mai na ma le na khan ba Bollywood song gi message ma type to rom basi ta re retract to re do pa ba ujadre message ujadre ai ta mathang da Cyrus Hazy hai male da che angang ani du ude tumni bo hare hoji angang ahan du di hoji nga yarom ne ahan macha adom ba su hang sa yarom ne du kai kin pa chai moi se ko se area adi ko se pung ma phajin tre lo shin ba ta loge mathang da Alice Sarumbam anti yam yum tholak pai plan leibra yum thorokpase yum diam thongninge do covid china sikse pharak khara taraga leire do handak chahi si di ngamdo haidi covid chigi maram moiraga thorokpa yado mandre dona 2022 sidadi soidana makki thoksi haina koi 21 phausi khanga se 22 dadi yaraga di tho saina lemnare hoju phau loina di do 22 si thorokpa yana lei mathang da Pinky kon hau jam a big fan of you thank you Pinky really appreciate it please keep support us nungsi view chan view like to view comment to view subscribe to view and share to view ko channel view support to view mathang da November 22 hare bro are you an engineer hare like tambadi engineer ni tamak padina te I'm MCA ko master in computer application nabani master machine generator Bollywood song MCO di tamo kan mo college losin wiki Manipur or Bangalore nasi Sikkim Manipal University Gangtok ki ano dani mathang da Canada ki kai state lebi ge tamo ko si Ontario is the province actually province hai ko Manipur da India the state hai na bodo Ontario is the province Sarah says da angang ani ki citizen on labra ayeng yum kai palaga Canada da dum lai bro khara haibi wa moi di pokpa ga em tawre moi di pokpa da moi je Canada citizen pi re sa na sida pokpa ngang sing je Canada citizen ne pi ado koina Indian citizen oi ge su yai Canada citizen oi ge su yai ado koina Canada gi
citizen တို့ by default ပြရမယ်ခွဲ Canada citizen တွေ apply တော့ခဲ့ခန်းတဲ့မွေးကြီးအန်ဝင်မွေးနေတာကလေးပါမီနော်ခွဲရုံနဲ့ဖြစ်စံတော့ခွဲကြီးခွဲဒီလာပဒါဝါကီလာနော်ဘောနဘနမတမ်ချန်ကီပစန်စန်ကီအဒနာမွေးဟရင်မွေးဒီဆိုင်ထောက်ကြဆန်မွေးရလိုက်နေဆို Canada လိုက်နေဆိုတော့ country လိုက်နေဆိုအဲ့တော့ Canada က citizen ဝင်ကဒီ if you are a Canada citizen country ပထဝီ country ยังจ้ามากยังขี้ဒီမတက်တာချက်ပြိုင်မွေးရှိ without Canada ဒီยัง struggle တော့တယ်ဗျာအဲ့ဒါမွေးတဲ့ super one of the super passport ให้တာတယ်အဲ့လို Canada က passport せအဲ့ဒါမွေးလို့super passport นี่မွေးတယ်ပိုင်းလေအဲ့ဒါမွေးနေ super ဝယ်ဘာမှမကပိုင်ရခဲ့မွေးနေ super ဝယ်ဘာမှမရခဲ့တာမွေးရတော့မွေးstruggle တော့တယ်အဲ့ဒါခွေဒီဟိုက်ပက်မရှာပန်နဘမရှာကမိုင်းပန်နေတယ်မရှာပန်စင်ဘီပိုင်ရတော့မီစင်ပိုင်မဘဒီမမွေးတယ်ဘဒီမွေး lecture စနော်မထမ်းတဲ့ smart cs အယမ်နုငိုင်းနုစီရင်ဘဒတာကချရီ Saida Sumona Begum. Hi everyone. Thank you Saida Begum. Love you. Saida Sumona Begum. Hi for Sare. Saida says da question namtang gadi neighbor gi backyard to pull up samjinaba mane block amada hypet ukiba. Hoi khoi se anu sing khoi gi backyard sing si loin samjinari khar lai ra moi se wano kha sam khoi gi wall khana gi hara ka da khang di hoi pau di khoi wall kha ba gi anu si plan di lai tri wai lai ni ando boy begi khoi gi khana di Saida Sumona Begum from Canada CA Saida Canada lai bi bro song bo Canada lai bi ra ka di pau pau bi ro am tang lai khoi gi email lai di da khoi wai sa se do mathang da Bollywood song gi live to bi ra pa gi haningai lai tana thaga chari aina Canada gi punsi na bu live to ra di gari thauring ngai ora su gari thauba lek pa text thaba kaya ni suki matik yamna nungai yengda thaga chari Bollywood gari thauba da yamna section view masi yai makadi da la gari thauring ngai section view punsi na maru ni asigi koi live city adom anytime every time man to bi ai punsi ai adom gi matung da mai mang da mi me am lai bi bani adom ni sa da me am hin ba me am lai di bani aduna mayam bi asadu makan loi si hing mina kisi kharai ko inu si chana na lai ni si check-in lai bi mathang da rabi chandra chingang bam tamo kai ti magi sehi kya surage khangje ni kai ba ga di ai ga di ha di lo ai moi adum ha jera gai 44 sehi ni pu mari sujing re ado education year da budi khara ngan thang lo ga su masi education da matam khara thiên nga tầm mà khôn bắt khởi rượu đấy luôn à, ý sao thì say 44 số đấy, đang như thế nào? Really 35 con hai, 35 36. Cái white cái nào 35 hay gì nào 44. Tôi jam Anjali lấy mà video lấy nó mà nghiêng dây, ở lúc kia mà tiếc nhầm ngoài, ở đâu linh thu hong cái jaga đấy cái nó ai bọc bay mà đâu linh thu hong đấy cái này hay. Tôi jam Anjali lấy mà thằng cái cheri linh thu hong đấy cái này tao vào ngoài dây. Aina ning ta khong mamang lekai ani koi wife na ning ta khong mai sin awang lekai adumai na ima gi lekai du kam tang khai bi ro yang kaning hin thong dei ni hara ko se yang nungai thing na ba matang da irong bam baby mangang good morning Manipur gina good night have a nice day thank you irong bam baby good night naurem rima devi tamogi khonjal si paw ga pari am na nungai đó mà lì tam rồi em nungai được phao chi thà cái gì nào em thì mà phim mà số mà gì cái này hai tay thâu giàn này hai tay nung xì nó phong ai đi cái đó mà ta cái này cũng được vậy mỗi nu phong sai gam mỗi xe hay cái nó bây giờ nó tận tốc đấy bây giờ nó bảo là tốc đấy mình sẽ được cái nó nhàn ta đấy gam mỗi xe hay cái đó cái nó nhàn ta đấy bây giờ nó tới rồi Kas on Canada da yam sa badai mi myam sibagi pau tai chumra pau tai rian đâu rian koi khara sa ro re atang ro re khara sa ro re do hu ti am nong khara ta ba de yam tao khoi nei bi si da din na te to province da to ko Western Canada side da tau re mathang da abe ilang bam tamo se Manipur gi kadawai da gi no hai ngasi question se aina khum da di masi control kanu yam la question yam nge
ꯑꯩꯁꯤ ꯅꯤꯡꯊꯧꯀꯣꯡꯗꯁꯨ ꯌꯨꯝ ꯂꯩ ꯍꯥꯏꯅ ꯑꯩꯅ ꯅꯝꯍꯪꯉꯁꯨ ꯍꯣꯏ ꯄꯣꯛꯄꯗꯤ ꯅꯤꯡꯊꯧꯀꯣꯡꯗ ꯍꯣꯏ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯄꯨꯁꯄꯥ ꯅꯤꯡꯊꯧꯖꯝ ꯏꯅꯝꯃ ꯇꯥꯃꯣ ꯑꯅꯤꯃꯛ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯍꯣꯏ ꯑꯅꯥ ꯑꯌꯦꯛ ꯊꯣꯏꯗꯣꯛꯄ ꯌꯥꯎꯖꯗꯦ ꯊꯥꯒꯠꯆꯔꯤ ꯇꯣꯏꯖꯝ ꯑꯟꯖꯂꯤ ꯂꯩꯃ ꯅꯤꯡꯊꯧꯀꯣꯡ ꯕꯖꯥꯔꯗꯒꯤꯅꯤ ꯏꯃꯥꯒꯤ ꯃꯄꯥꯝꯗꯣ ꯑꯩꯁꯨ ꯅꯤꯡꯊꯧꯀꯣꯡꯗ ꯂꯩꯔꯝꯃꯤ ꯑꯣ ꯅꯨꯡꯉꯥꯏꯖꯩ ꯅꯣꯡꯃ ꯋꯥꯔꯤ ꯁꯥꯁꯤ ꯐꯣꯟꯗ ꯑꯩꯈꯣꯏ ꯃꯊꯪꯗ ꯌꯥꯏꯐꯕ ꯁꯨꯔꯥꯏꯁꯝ ꯑꯩꯈꯣꯏ ꯄꯨꯄꯨ ꯈꯣꯏ ꯕꯣꯕꯣꯛ ꯈꯣꯏꯁꯨ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯤ ꯂꯥꯏꯚ ꯑꯩꯈꯣꯏ ꯕꯣꯕꯣꯛꯇꯤ ꯀꯅꯥꯗꯥꯕꯨ ꯆꯦꯟꯅꯤꯡꯉꯤ ꯊꯥꯒꯠꯆꯔꯤ ꯌꯥꯏꯐꯕ ꯁꯨꯔꯥꯏꯁꯝ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯍꯟꯁꯤꯡꯁꯦ ꯂꯥꯛꯑꯣ ꯍꯥꯏꯔ ꯑꯝꯇ ꯌꯥꯗꯕꯅꯦ ꯑꯗꯨꯒ ꯕꯣꯕꯣꯛꯅ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯆꯠꯅꯤꯡꯉꯦ ꯍꯥꯏꯔꯛꯄꯁꯤꯗꯤ ꯑꯩꯗꯤ ꯑꯁ ꯍꯔꯥꯎ ꯌꯥꯝ ꯁꯣꯏꯗꯅ ꯑꯝꯇꯪ ꯂꯥꯛꯃꯤꯟꯅꯧ ꯕ꯭ꯔꯗꯔꯒ ꯀꯩꯅꯣꯗ ꯂꯥꯛꯃꯤꯟꯅꯕꯤꯌꯨ ꯇꯥꯟꯅꯁꯤ ꯀꯔꯝꯕ ꯑꯣꯞꯁꯟꯗ ꯂꯥꯛꯄ ꯌꯥꯒꯦ ꯍꯥꯏꯕꯗꯨ ꯃꯁꯤ ꯍꯥꯏꯔꯒ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯆꯦꯠꯀꯤ ꯁꯦꯁꯟꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯥꯟꯖꯥ ꯂꯧꯖꯒꯦ ꯄꯨꯡ ꯑꯃꯒ ꯃꯤꯅꯤꯠ 10ꯃꯨꯛ ꯆꯠꯁꯤꯟꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯂꯟꯁ ꯀꯩꯀꯩꯒꯤ ꯃꯇꯝꯁꯦ ꯑꯃꯨꯛ ꯌꯧꯁꯤꯜꯂꯛꯑꯦ ꯑꯗꯨꯅ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯀꯣꯚꯤꯗꯇꯒꯤ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯁꯤ ꯐ꯭ꯔꯣꯗꯀꯤ ꯃꯇꯥꯡꯗ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯐ꯭ꯔꯣꯗꯁꯤ ꯌꯥꯝ ꯇꯧꯔꯦ ꯊꯣꯛꯑꯦ ꯑꯗꯨ ꯐ꯭ꯔꯣꯗꯇꯒꯤ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯁꯤ ꯑꯦꯅꯤꯊꯤꯡ ꯑꯩꯈꯣꯏꯅ ꯆꯤꯡꯅꯕ ꯂꯣꯇ꯭ꯔꯤ ꯇꯤꯀꯦꯠ ꯈꯛꯇꯅ ꯂꯣꯇ꯭ꯔꯤ ꯐꯥꯎꯔꯦ ꯍꯥꯏꯕꯤꯔꯛꯄ ꯊꯕꯛꯀꯤ ꯏꯟꯇꯔꯚ꯭ꯌꯨ ꯄꯤꯗꯨꯅ ꯊꯕꯛꯀꯤ ꯏꯟꯇꯔꯚ꯭ꯌꯨ ꯊꯕꯛ ꯈꯜꯂꯦ ꯍꯥꯏꯖꯤꯜꯂꯛꯄ ꯐꯣꯔꯦꯟꯒꯤ ꯊꯕꯛ ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯅ ꯐꯣꯔꯦꯟꯒꯤ ꯊꯕꯛ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯦ ꯍꯥꯏꯖꯤꯜꯂꯛꯄ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡ ꯑꯗꯨꯁꯤꯡꯁꯤ ꯂꯩꯔꯒꯗꯤ ꯑꯈꯪꯕ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕꯁꯤꯡ ꯏꯅꯥꯎꯁꯤꯡ ꯃꯔꯨꯞꯁꯤꯡ ꯑꯣꯖꯥꯁꯤꯡꯒ ꯈꯔ ꯇꯥꯟꯅꯕꯤꯌꯨ ꯃꯁꯤꯁꯤꯡꯁꯤꯅ ꯐ꯭ꯔꯣꯗ ꯑꯣꯏꯗꯅ ꯄꯩꯁꯥ ꯃꯌꯥꯝ ꯃꯥꯡꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯅꯗꯅ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯃꯦꯕꯤ ꯑꯦꯠꯂꯤꯁ 10-20 ꯀꯣꯔꯁꯇ ꯑꯩꯈꯣꯏꯗ ꯂꯥꯛꯏ ꯑꯗꯨꯅ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯉꯥꯛꯊꯣꯛꯁꯤ ꯇꯥꯜꯂꯤꯕ ꯄꯩꯁꯥꯁꯤꯡꯁꯤ ꯌꯥꯝꯅ ꯚꯦꯂꯨ ꯂꯩꯅ ꯅꯨꯡꯁꯤꯅ ꯁꯤꯅꯁꯤ ꯃꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣ ꯂꯣꯏꯁꯤꯜꯂꯒꯦ ꯒꯨꯗ ꯅꯥꯏꯠ Good night everyone. Stay safe. COVID taking up 16 na live you. Thank you very much. Bye bye. Bye.